ꯁꯂꯥꯏ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯆꯦꯡ ꯃꯤꯇꯩꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯋꯥꯏꯂꯦꯝꯕ ꯑꯃꯗꯤ ꯁꯅꯥꯍꯟꯕꯤ ꯑꯍꯜ ꯂꯃꯟꯅ ꯏꯟꯊꯣꯛꯄꯤꯔꯛꯂꯕ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯖꯕ ꯑꯃꯅ ꯑꯃꯕꯨ ꯅꯤꯡꯖꯕꯁꯤꯗꯤ ꯑꯎꯕ ꯃꯤ ꯈꯨꯗꯤꯡꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯁꯅꯥꯍꯟꯕꯤ, ꯅꯪꯕꯨ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯕ꯭ꯔꯅꯦ? ꯂꯥꯝꯗꯗꯤ ꯀꯩꯅꯣ, ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯆꯦꯡ ꯂꯩꯇꯦꯅ ꯆꯔꯥ ꯍꯦꯜꯂꯒ꯫ ꯑꯗꯣ ꯅꯪꯗꯤ ꯂꯥꯝꯗ꯭ꯔꯣ? ꯂꯥꯝꯃꯦ ꯑꯩꯁꯨ꯫ ꯅꯨꯃꯤꯗꯥꯡꯒꯤꯁꯨ ꯆꯦꯡ ꯑꯝꯇ ꯂꯩꯔꯝꯃꯣꯏꯅꯦ? ꯂꯩꯇꯤꯌꯦ ꯑꯃꯠꯇ꯫ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯇꯧꯔꯒ ꯅꯣꯛꯍꯜꯂꯛꯀꯅꯨꯀꯣ꯫ ꯑꯩ ꯍꯔꯥꯎꯍꯟꯅꯕ ꯍꯣꯠꯅꯕꯗꯅꯦ ꯆꯥꯛꯀ ꯆꯥꯗꯕꯅꯤꯅ ꯑꯩ ꯅꯣꯛꯄꯗ ꯁꯤꯒꯦ ꯇꯧꯋꯦꯕ꯫ ꯁꯦꯡꯂꯕ꯭ꯔꯅꯦ? ꯑꯗꯣ ꯏꯕꯥꯅꯤꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯔꯤꯅꯣ ꯈꯪꯗꯦ꯫ ꯅꯠꯇ꯭ꯔꯒ ꯏꯕꯥꯅꯤꯕꯨ ꯊꯕꯛ ꯁꯨꯐꯝ ꯅꯣꯛꯐꯝ ꯐꯖꯅ ꯂꯩꯒꯗꯕ ꯃꯐꯝ ꯑꯃ ꯊꯤꯔꯒ ꯑꯗꯨꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤꯔꯣ? ꯑꯗꯨꯝꯕ ꯃꯐꯝꯕꯨ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯔꯤꯒꯦ? ꯑꯗꯨꯒ ꯂꯥꯏꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦꯅ ꯈꯜꯂꯁꯦꯕꯀꯣ꯫ ꯈꯨꯠꯇ ꯀꯔꯤꯝꯇ ꯂꯩꯇꯅ ꯃꯐꯝꯗꯨꯗ ꯀꯃꯥꯏꯅ ꯍꯣꯡꯗꯣꯏꯅꯣꯕ? ꯈꯨꯠꯇ ꯀꯔꯤꯕꯨ ꯄꯨꯔ ꯆꯠꯇꯣꯏꯅꯣ? ꯑꯗꯨ ꯂꯩꯔꯗꯤ ꯆꯠꯇ꯭ꯔꯁꯨ ꯌꯥꯗ꯭ꯔꯣ? ꯑꯩꯒꯤꯗꯤ ꯅꯪꯒ ꯂꯞꯅꯗ꯭ꯔꯗꯤ ꯌꯥꯔꯦ, ꯑꯩ ꯑꯇꯩ ꯀꯔꯤꯝꯇ ꯀꯜꯂꯛꯇꯤꯌꯦ꯫ ꯑꯗꯨꯗꯤ ꯁꯤꯗ ꯁꯨꯝ ꯂꯩꯔꯁꯤ ꯀꯩꯅꯣ? ꯑꯩꯒꯤꯗꯤ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯂꯦꯡꯗꯅ ꯂꯩꯕꯤꯔꯗꯤ ꯑꯗꯨꯝ ꯌꯥꯔꯦ꯫ ꯆꯔꯥ ꯁꯨꯝ ꯍꯦꯜꯂꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯉꯛꯇꯅ ꯍꯥꯠꯀꯦ ꯍꯥꯏꯔꯛꯀꯗꯣꯏꯅꯤ꯫ ꯏꯁ ꯃꯗꯨꯗꯤꯅꯦ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗꯁꯨ ꯑꯣꯏꯊꯣꯛꯂꯔꯣꯏꯌꯦ ꯅꯨꯡꯁꯤꯕ꯫ ꯆꯔꯥ ꯍꯦꯜꯂꯒ ꯁꯤꯔꯁꯨꯅꯦ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯣꯜꯂꯒ ꯑꯗꯨꯝ ꯁꯤꯗꯣꯏꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯕꯥꯅꯤꯃꯛ ꯆꯔꯥ ꯍꯦꯜꯂꯒ ꯁꯤꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯅꯪꯗꯤ ꯁꯤꯕ ꯌꯥꯗꯦ꯫ ꯅꯪ ꯁꯤꯔꯗꯤ ꯑꯩ ꯌꯥꯝ ꯋꯥꯅꯤ, ꯀꯞꯀꯅꯤꯕ꯫ ꯑꯗꯨꯅ ꯅꯪꯗꯤ ꯍꯤꯡꯈꯣꯀꯣ꯫ ꯀꯃꯥꯏꯅ ꯋꯥꯗꯣꯏꯅꯣ? ꯁꯤꯃꯤꯟꯅꯔꯒꯕꯣ? ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯋꯥꯗꯣꯏꯁꯦ꯫ ꯌꯥꯔꯦꯁꯦ, ꯁꯤꯕꯩ ꯋꯥꯔꯤ ꯁꯥꯔꯒꯨꯝꯁꯦ꯫ ꯏꯕꯥꯅꯤꯗꯤ ꯆꯍꯤ 100 ꯍꯦꯟꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯈꯤꯗꯣꯏꯅꯤ꯫ ꯑꯁꯦꯡꯀꯤꯔꯅꯦ? ꯑꯗꯨ ꯑꯣꯏꯔꯗꯤ ꯆꯔꯥ ꯍꯦꯟꯗꯅꯕ ꯍꯥꯟꯅ ꯍꯣꯠꯅꯁꯤ꯫ ꯂꯥꯛꯑꯣ, ꯊꯕꯛ ꯁꯨꯐꯝ ꯊꯤꯔꯨꯁꯤ꯫ ꯑꯩ ꯊꯤꯔꯨꯒꯦ꯫ ꯅꯪꯗꯤ ꯏꯅꯦ ꯀꯩꯅꯥ ꯍꯣꯏꯗꯅꯦ ꯑꯩꯅ ꯍꯜꯂꯛꯇ꯭ꯔꯤꯐꯥꯎ ꯂꯩꯔꯝꯃꯨꯀꯣ꯫ ꯏꯅꯦ ꯀꯩꯅꯥꯕꯨ ꯃꯌꯨꯝꯗ ꯂꯩꯔꯝꯒꯗ꯭ꯔꯣ? ꯂꯩꯔꯝꯒꯅꯤ꯫ ꯏꯕꯥꯅꯤꯒꯤꯗꯤ ꯏꯅꯦ ꯀꯩꯅꯥꯁꯦ ꯏꯃꯥꯁꯨ ꯏꯄꯥꯁꯨꯅꯤ꯫ ꯏꯅꯦ ꯀꯩꯅꯥ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯁꯤ ꯃꯆꯥ ꯄꯣꯛꯆꯗꯕ ꯃꯊꯟꯇ ꯂꯩꯕ ꯑꯍꯜ ꯑꯃꯅꯤ꯫ ꯑꯗꯨꯅ ꯊꯋꯥꯏꯂꯦꯝꯕꯒ ꯁꯅꯥꯍꯟꯕꯤꯒꯅ ꯈꯨꯜ ꯑꯁꯤꯗ ꯑꯍꯥꯟꯕ ꯂꯥꯛꯇꯨꯅ ꯂꯩꯕ ꯃꯇꯝꯗ ꯏꯅꯦ ꯀꯩꯅꯥꯅ ꯊꯋꯥꯏꯂꯦꯝꯕꯤꯒ ꯁꯅꯥꯍꯟꯕꯤꯒꯁꯤ ꯃꯆꯥ ꯃꯃꯧꯒꯨꯝꯅ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯕ ꯑꯍꯜꯅꯤ꯫ ꯏꯅꯦ ꯀꯩꯅꯥꯒꯤ ꯍꯥꯏꯕꯕꯨ ꯁꯅꯥꯗ ꯈꯔ ꯆꯣꯞꯆꯩ꯫ ꯑꯗꯨꯅ ꯊꯋꯥꯏꯂꯦꯝꯕꯅ ꯊꯕꯛ ꯆꯠꯂꯤꯉꯩꯗ ꯁꯅꯥꯍꯟꯕꯤꯕꯨ ꯏꯅꯦ ꯀꯩꯅꯥꯗ ꯍꯦꯛ ꯍꯦꯛ ꯁꯤꯟꯅꯔꯝꯂꯒ ꯊꯋꯥꯏꯂꯦꯝꯕꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ꯫ ꯉꯁꯤꯁꯨ ꯊꯋꯥꯏꯂꯦꯝꯕꯅ ꯁꯅꯥꯍꯟꯕꯤꯕꯨ ꯏꯅꯦ ꯀꯩꯅꯥꯗ ꯁꯤꯟꯅꯔꯝꯂꯒ ꯊꯕꯛ ꯊꯤꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯊꯋꯥꯏꯂꯦꯝꯕꯒ ꯈꯣꯏꯃꯨ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯅꯥꯍꯟꯕꯤ, ꯉꯁꯤꯗꯤ ꯏꯅꯦ ꯀꯩꯅꯥꯒ ꯑꯩꯒꯤ ꯃꯔꯨꯞ ꯈꯣꯏꯃꯨꯒꯁꯦ ꯑꯩꯈꯣꯏꯗ ꯆꯥꯛ ꯀꯧꯕꯤꯔꯁꯤꯔꯥ? ꯍꯣꯏ, ꯀꯧꯁꯦ꯫ ꯉꯁꯤ ꯑꯩꯅ ꯑꯀꯤꯕ ꯂꯩꯍꯟꯗꯅ ꯑꯩꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕꯁꯦ ꯏꯅꯦ ꯀꯩꯅꯥ ꯂꯩꯔꯝꯕꯒꯤꯅꯤ꯫ ꯃꯥꯅꯤ, ꯏꯅꯦ ꯀꯩꯅꯥꯗꯤ ꯏꯕꯥꯅꯤꯒꯤꯗꯤ ꯄꯨꯝꯅꯃꯛ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤ ꯑꯩꯅ ꯊꯕꯛ ꯋꯥꯠꯇꯅ ꯄꯤꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯍꯜꯂꯤꯕꯁꯤꯁꯨ ꯑꯩꯒꯤ ꯃꯔꯨꯞ ꯈꯣꯏꯃꯨꯅꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯣꯏ ꯑꯅꯤꯁꯦ ꯆꯥꯛ ꯀꯧꯕꯤꯔꯁꯤ꯫ ꯏꯅꯦ ꯀꯩꯅꯥꯒ ꯈꯣꯏꯃꯨꯁꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯅꯕ꯫ ꯑꯗꯨꯗꯤ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯅꯤ? ꯑꯗꯨꯗꯤ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯆꯧꯕ ꯑꯃꯒꯅꯦ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ ꯑꯃꯒ ꯊꯣꯡꯂꯒ ꯌꯥꯅꯤ꯫ ꯑꯗꯣ ꯅꯪꯅꯦ ꯏꯅꯦ ꯀꯩꯅꯥ ꯍꯣꯏꯗ ꯆꯠꯂꯒꯅꯦ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯅꯕꯗꯣ ꯅꯪ ꯍꯥꯏꯅꯧꯔꯣ꯫ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞ ꯈꯣꯏꯃꯨꯗꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯀꯧꯔꯒꯦ꯫ ꯉꯥ ꯀꯩꯀꯥꯁꯨ ꯑꯩ ꯂꯧꯔꯛꯑꯒꯦ꯫ ꯉꯥꯏꯈꯨꯑꯣ, ꯅꯪꯒꯤ ꯃꯔꯨꯞꯇꯨꯗꯤ ꯑꯥꯗꯒꯤ ꯂꯥꯛꯄ ꯃꯤꯅꯦꯗꯥꯏꯅꯦ? ꯃꯥꯕꯨ ꯃꯌꯨꯝꯗ ꯍꯜꯂꯝꯃꯣꯏꯗ꯭ꯔꯣ? ꯑꯥꯗꯒꯤ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯄꯅꯦ꯫ ꯑꯗꯣ ꯃꯥ ꯍꯧꯖꯤꯛꯇꯤ ꯊꯥ 2ꯃꯨꯛꯇꯤ ꯑꯩꯈꯣꯏꯅ ꯁꯨꯔꯤꯕ ꯊꯕꯛ ꯃꯐꯝꯗꯣ ꯑꯗꯨꯗ ꯃꯥ ꯂꯩꯈꯤꯅꯤ꯫ ꯊꯕꯛ ꯂꯣꯏꯕꯒ ꯑꯃꯨꯛ ꯍꯟꯈꯤꯗꯣꯏꯅꯤ꯫ ꯃꯥ ꯆꯠꯈ꯭ꯔꯗꯤ ꯊꯕꯛ ꯁꯨꯐꯝ ꯑꯃꯨꯛ ꯂꯩꯔꯣꯏꯗ꯭ꯔꯣ? ꯃꯥꯒꯤ ꯃꯔꯝꯗꯒꯗꯤ ꯂꯣꯏꯅ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯍꯌꯦꯡ ꯊꯕꯛ ꯂꯩꯇ꯭ꯔꯀꯥꯟꯗ ꯄꯥꯎ ꯐꯥꯎꯅꯅꯕ꯫ ꯃꯥꯒꯤ ꯃꯔꯝꯗꯗꯤ ꯑꯩꯁꯨ ꯅꯣꯡꯃꯇ ꯍꯪꯂꯨꯗꯦ꯫ ꯑꯗꯣ
ꯊꯕꯛꯀꯤꯗꯤ ꯑꯗꯨꯝ ꯂꯩꯔꯅꯤꯗ ꯈꯣꯏꯃꯨꯅ ꯑꯩꯉꯣꯟꯗ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯁꯤꯟꯅꯔꯝꯒꯅꯤ ꯑꯁꯦꯡꯕꯔꯣ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯔꯦꯅꯦ ꯑꯁꯦꯡꯕꯅꯤ ꯁꯅꯥꯍꯟꯕꯤ ꯈꯣꯏꯃꯨꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯅ ꯊꯥꯕꯤꯔꯛꯄ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯑꯗꯣ ꯁꯅꯥꯍꯟꯕꯤ ꯊꯦꯡꯈ꯭ꯔꯅꯤ ꯅꯪ ꯏꯅꯦ ꯀꯩꯅꯥ ꯍꯣꯏꯗ ꯆꯠꯂꯨꯔꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯣꯏ ꯊꯋꯥꯏ ꯂꯦꯝꯕ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯗꯨꯅ ꯈꯣꯏꯃꯨꯕꯨ ꯄꯨꯗꯨꯅ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯏꯅꯦ ꯀꯩꯅꯥꯗꯤ ꯁꯅꯥꯍꯟꯕꯤꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯊꯋꯥꯏ ꯂꯦꯝꯕꯅ ꯌꯥꯝ ꯊꯨꯅ ꯉꯥ ꯁꯦꯝꯗꯨꯅ ꯁꯅꯥꯍꯟꯕꯤꯅ ꯌꯥꯝ ꯍꯥꯎꯅ ꯊꯣꯡꯗꯨꯅ ꯏꯅꯦ ꯀꯩꯅꯥꯒ ꯈꯣꯏꯃꯨꯒꯗꯨ ꯌꯥꯝ ꯍꯥꯎꯅ ꯄꯤꯖꯔꯝꯃꯤ ꯑꯗꯨꯒ ꯊꯋꯥꯏ ꯂꯦꯝꯕꯅ ꯈꯣꯏꯃꯨꯕꯨ ꯑꯃꯨꯛ ꯊꯤꯟꯗꯣꯛꯄꯤꯔꯛꯂꯝꯃꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯈꯣꯏꯃꯨ ꯇꯣꯏꯅ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟ ꯇꯧꯕꯗ ꯅꯠꯇꯅ ꯏꯅꯦ ꯀꯩꯅꯥꯕꯨ ꯈꯣꯏꯃꯨꯅ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯗꯨꯅ ꯏꯅꯦ ꯀꯩꯅꯥ ꯍꯣꯏꯗ ꯑꯣꯏꯅ ꯈꯣꯏꯃꯨꯗꯨ ꯂꯩꯔꯝꯃꯤ ꯁꯅꯥꯍꯟꯕꯤꯅ ꯑꯩꯕꯨ ꯃꯉꯣꯟꯗ ꯍꯥꯏꯔꯁꯤꯔꯅꯦ ꯍꯥꯏꯔꯨꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯁꯥꯎꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯑꯩꯗꯤ ꯈꯣꯏꯃꯨꯁꯦ ꯑꯐꯕ ꯃꯤꯗꯤ ꯁꯨꯃꯥꯜꯂꯛꯇ꯭ꯔꯦ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗ ꯅꯠꯇꯅ ꯋꯥꯉꯥꯡ ꯁꯉꯥꯡꯁꯨ ꯑꯩꯅ ꯌꯥꯝ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯕ ꯇꯧꯕ ꯂꯥꯛꯏꯅꯦ ꯑꯁ ꯃꯥꯁꯨ ꯌꯨꯝꯗ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗꯕ ꯁꯅꯥꯍꯟꯕꯤ ꯃꯔꯨꯞ ꯊꯋꯥꯏ ꯂꯦꯝꯕꯗꯤ ꯍꯜꯂꯛꯂꯕ꯭ꯔꯣ ꯃꯥꯗꯤ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯈꯣꯏꯃꯨꯗꯤ ꯉꯁꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯊꯕꯛ ꯃꯐꯝꯗ ꯆꯠꯇ꯭ꯔꯕ ꯃꯥꯜꯂꯦꯀꯣ ꯆꯠꯇ꯭ꯔꯤ ꯊꯋꯥꯏ ꯂꯦꯝꯕꯗ ꯑꯣꯏꯅ ꯁꯤꯟꯅꯔꯕꯅꯤ ꯑꯗꯣ 이몽ꯗ ꯐꯝꯈꯤꯗꯅ 이네 ꯀꯩꯅꯥꯁꯨ ꯀꯩꯊꯦꯜ ꯆꯠꯊꯣꯛꯈꯤꯕ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯗꯗꯅ ꯁꯨꯝ ꯂꯥꯛꯄꯅꯤꯗ ꯑꯗꯣ ꯅꯪꯕꯨ ꯊꯋꯥꯏ ꯂꯦꯝꯕꯅ ꯂꯨꯅ ꯇꯧꯕꯤꯕ꯭ꯔꯥꯅꯦ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ ꯑꯩꯗꯤ ꯀꯣꯏꯗꯅ ꯗꯣꯡꯗꯣꯡ ꯍꯦꯛꯇ ꯉꯥꯡꯕꯅꯤꯀꯣ ꯅꯪꯅ ꯃꯄꯥꯟꯗ ꯊꯣꯏꯗꯨꯅ ꯀꯩꯗꯧꯔꯒꯦ ꯑꯣ ꯑꯩ ꯂꯥꯛꯄꯩꯔꯅꯦ ꯃꯥꯗꯣ ꯍꯜꯂꯛꯄ ꯃꯇꯝ ꯌꯧꯔꯕ ꯑꯗꯨꯗ ꯑꯩꯗꯣ ꯅꯨꯡꯇꯤꯒꯤ ꯊꯣꯡꯒꯥꯜꯗ ꯍꯦꯛ ꯊꯣꯛꯑꯒ ꯉꯥꯏꯌꯦ ꯑꯗꯨꯒꯤꯅꯦ ꯈꯣꯏꯃꯨ ꯅꯪ ꯑꯗꯨꯝ ꯐꯝꯃꯨꯀꯣ ꯑꯩ ꯃꯍꯥꯛꯃꯨꯛꯇ ꯉꯥꯏꯔꯨꯒꯦ ꯑꯍꯥꯟꯅꯩꯁꯤꯕꯨ ꯏꯅꯦ ꯀꯩꯅꯥ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯒ ꯃꯥꯅ ꯀꯩꯊꯦꯜ ꯆꯠꯈꯤ ꯍꯥꯏꯔꯤꯕ ꯃꯥꯏ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩ ꯁꯨꯝ ꯍꯩꯅꯔꯛꯇ꯭ꯔꯦꯕꯣ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯉꯣꯟꯗ ꯍꯥꯏꯔꯒꯦ ꯈꯣꯏꯃꯨꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯄꯪꯗꯤ ꯄꯪꯕ ꯅꯨꯄꯤ ꯅꯠꯇꯦꯅꯦ ꯑꯗꯨꯕꯨ ꯈꯣꯏꯃꯨꯅ ꯄꯥꯝꯈ꯭ꯔꯗꯤ ꯐꯪꯗ꯭ꯔꯤ ꯐꯥꯎꯗꯤ ꯊꯣꯛꯂꯔꯣꯏꯅ ꯑꯁꯨꯛ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯉꯥꯔꯣꯏ ꯁꯕꯥꯟ ꯇꯥꯕꯤ ꯁꯅꯥꯍꯟꯕꯤꯁꯤꯕꯨ ꯂꯥꯏꯔꯕ ꯊꯋꯥꯏ ꯂꯦꯝꯕꯅꯕꯨ ꯀꯃꯥꯏꯅꯕꯨ ꯂꯧꯔꯝꯂꯤꯕꯅꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯕꯅꯤꯅ ꯁꯅꯥꯍꯟꯕꯤꯁꯦ ꯑꯩꯒꯤ ꯃꯣꯏꯕ ꯇꯥꯕꯅꯤꯅꯦ ꯊꯋꯥꯏ ꯂꯦꯝꯕꯗꯤ ꯊꯕꯛ ꯄꯪꯁꯨꯗ ꯁꯨꯍꯜꯂꯒ ꯌꯨꯝꯗ ꯁꯨꯛꯂꯩ ꯂꯩꯍꯜꯂꯣꯏ ꯏꯅꯦ ꯀꯩꯅꯥꯗꯤ ꯑꯩꯒꯤ ꯁꯦꯟꯌꯥꯝ ꯎꯕꯗ ꯃꯃꯥꯏ ꯊꯛꯇꯅ ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯌꯥꯔꯒꯦ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯌꯨꯝꯊꯗ꯭ꯔꯤꯉꯩꯁꯤꯗ ꯁꯅꯥꯍꯟꯕꯤꯁꯦ ꯑꯩꯒꯤ ꯑꯣꯏꯍꯧꯕ ꯇꯥꯏ ꯁꯅꯥꯍꯟꯕꯤ ꯌꯥꯝ ꯀꯤꯕ ꯐꯥꯎꯅ ꯊꯋꯥꯏ ꯂꯦꯝꯕꯅ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯗ ꯂꯩꯔꯝꯃꯤ ꯈꯣꯏꯃꯨꯗꯤ ꯁꯅꯥꯍꯟꯕꯤꯒꯤ ꯌꯨꯝꯗꯒꯤ ꯁꯅꯥꯍꯟꯕꯤꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯣꯏꯃꯨ ꯍꯧꯒꯠꯇꯨꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯆꯠꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ 4 ꯆꯌꯣꯜ ꯑꯃꯃꯨꯛ ꯐꯥꯔꯛꯂꯦ ꯁꯅꯥꯍꯟꯕꯤꯅ ꯊꯋꯥꯏ ꯂꯦꯝꯕꯗ ꯈꯣꯏꯃꯨꯒꯤ ꯃꯔꯝꯗ ꯍꯥꯏꯒꯦ ꯈꯟꯅ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯈꯣꯏꯃꯨꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯅꯥꯍꯟꯕꯤꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯂꯝꯃꯤ ꯁꯅꯥꯍꯟꯕꯤ ꯉꯁꯤꯁꯨ ꯑꯩ ꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯅꯪꯂꯣꯏꯗꯧꯔꯤꯍꯦ ꯑꯗꯨꯅ ꯅꯪꯅꯦ ꯑꯩ ꯉꯥꯏꯗꯕꯤ ꯆꯥꯛꯇꯣ ꯑꯗꯨꯝ ꯆꯥꯔꯝꯃꯨꯀꯣ ꯇꯥꯕ꯭ꯔꯣ ꯉꯥꯏꯈꯨꯋꯣ ꯉꯁꯤꯗꯤ ꯊꯕꯛꯇꯣ ꯆꯠꯄꯤꯔꯅꯨ ꯏꯁꯥꯁꯨ ꯀꯌా ꯉꯝꯗꯦ ꯑꯗꯨꯒ ꯃꯪꯍꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯤ ꯑꯁꯦꯡꯕꯅꯤ ꯁꯅꯥꯍꯟꯕꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯅꯦ ꯀꯩꯅꯥꯒ ꯂꯩꯃꯤꯟꯅꯔꯒꯦꯔꯣ ꯑꯩ ꯊꯕꯛ ꯃꯐꯝ ꯐꯥꯎꯗ ꯌꯧꯔꯒ ꯊꯨꯅ ꯑꯃꯨꯛ ꯍꯜꯂꯛꯀꯦ ꯊꯕꯛ ꯃꯌꯥꯝꯗꯨꯁꯨ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯃꯔꯨꯞ ꯈꯣꯏꯃꯨꯅ ꯁꯤꯟꯅꯁꯟꯗꯅ ꯑꯩꯁꯦ ꯂꯦꯞꯄ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕꯅꯤꯅꯦ ꯁꯅꯥꯍꯟꯕꯤ ꯏꯕꯥꯅꯤꯁꯦ ꯅꯨꯡꯉꯥꯏꯗꯧꯔꯕꯅꯤꯅꯦ ꯁꯤꯒꯤ ꯊꯕꯛꯁꯦ ꯍꯦꯛ ꯂꯣꯏꯕꯒꯗꯤ ꯏꯕꯥꯅꯤ ꯌꯥꯝ ꯆꯥꯎꯗ꯭ꯔꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯌꯨꯝ ꯑꯃ ꯁꯥꯔꯗꯕꯅꯤ ꯌꯨꯝꯗ ꯅꯠꯇꯦ ꯅꯪꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯒꯤ ꯈꯨꯗꯣꯞꯁꯨꯅꯦ ꯈꯨꯖꯤꯁꯨ ꯂꯣꯏꯅ ꯁꯥꯔꯗꯕꯅꯤ ꯀꯩꯗꯧꯔꯦ ꯁꯅꯥꯍꯟꯕꯤ ꯅꯪꯅ ꯀꯞꯂꯤꯕꯗꯨꯕꯣ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯑꯩ ꯌꯨꯝ ꯐꯖꯕ ꯄꯥꯝꯗꯦ ꯑꯩ ꯁꯅꯥ ꯄꯥꯝꯗꯦ ꯑꯩꯗꯤ ꯅꯪꯅ ꯏꯅꯥꯛꯇ ꯑꯩꯕꯨ ꯁꯦꯟꯅꯕꯤꯗꯨꯅ ꯂꯦꯡꯗꯅ ꯂꯩꯕꯗꯣ ꯑꯗꯨ ꯄꯥꯝꯃꯦ ꯑꯩ ꯌꯥꯝ ꯀꯤ ꯀꯞꯀꯅꯨꯁꯦ ꯑꯗꯨꯒꯤꯕꯨ ꯀꯞꯄꯦꯕ꯭ꯔꯣ ꯅꯪꯅ ꯄꯥꯝꯗꯗꯤꯅꯦ ꯑꯩ ꯊꯕꯛ ꯑꯁꯦ ꯆꯠꯂꯔꯣꯏꯒꯦ ꯀꯞꯀꯅꯨꯁꯦ ꯑꯗꯨꯗꯤ ꯑꯩꯅ ꯉꯁꯤꯗꯤ ꯆꯥꯛ ꯊꯣꯡꯂꯒ ꯑꯩꯒꯤ ꯊꯋꯥꯏ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯆꯥꯛ ꯏꯟꯕꯤꯕ ꯇꯥꯔꯦꯗꯅ ꯈꯣꯏꯃꯨꯅ ꯀꯔꯤꯒꯤꯅꯣ ꯊꯋꯥꯏ ꯂꯦꯝꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯕꯛ ꯆꯠꯈꯤꯗ꯭ꯔꯤꯕꯁꯦ ꯏꯅꯦ ꯀꯩꯅꯥꯅ ꯈꯣꯏꯃꯨ ꯅꯪꯕꯨ ꯀꯅꯥ ꯌꯦꯡꯂꯤꯕꯅꯣ ꯉꯁꯥꯏꯗꯒꯤꯕꯣ
ꯃꯁꯤꯕꯨ ꯁꯅꯥꯍꯟꯕꯤꯁꯦ ꯄꯥꯝꯂꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ. ꯈꯣꯏꯃꯨ, ꯈꯣꯏꯃꯨ. ꯍꯥꯎꯏꯅꯦ. ꯀꯩꯗꯧꯔꯒꯦ? ꯅꯪꯕꯨ ꯑꯗꯨꯗ ꯀꯅꯥ ꯌꯦꯡꯂꯤꯕꯅꯣ ꯍꯥꯏꯕꯅꯤꯅꯦ. ꯏꯅꯦ, ꯃꯔꯨꯞ ꯊꯋꯥꯏꯂꯦꯝꯕꯗꯣ ꯊꯕꯛ ꯊꯣꯛꯂꯛꯄ ꯎꯗꯕꯗꯨꯗ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅ ꯁꯨꯝ ꯌꯦꯡꯂꯝꯕꯅꯤꯅꯦ. ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯏꯅꯦꯅ ꯆꯠꯂꯒ ꯍꯪꯕꯤꯔꯨꯆꯣꯔꯣ. ꯌꯥꯅꯤꯅꯦ, ꯑꯩ ꯑꯣꯏꯅ ꯍꯪꯕꯤꯔꯨꯔꯒꯦ. ꯊꯋꯥꯏꯂꯦꯝꯕꯒꯤꯁꯨ ꯁꯦꯜ ꯈꯔ ꯑꯩꯅ ꯄꯤꯗꯧ ꯂꯩꯕꯅꯦ, ꯑꯗꯨꯁꯨ ꯄꯤꯊꯣꯛꯑꯝꯃꯒꯦ. ꯑꯗꯨꯒ ꯏꯅꯦꯒꯤꯅꯦ, ꯅꯆꯥ ꯈꯣꯏꯃꯨꯅ ꯁꯅꯥꯒꯤ ꯂꯤꯛ ꯑꯃꯁꯨ ꯁꯥꯔꯝꯂꯕꯅꯤꯀꯣ. ꯍꯥ, ꯑꯁꯦꯡꯕꯔꯅꯦ ꯈꯣꯏꯃꯨ? ꯅꯪꯕꯨ ꯅꯍꯥꯟꯗꯁꯨ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯏꯅꯦꯒꯤ ꯁꯥꯕꯤꯔꯒ ꯄꯤꯔꯛꯄꯗ ꯉꯥꯏꯔꯤꯗꯥꯏꯅꯦ. ꯏꯅꯦꯒꯤꯗꯤ ꯅꯆꯥ ꯈꯣꯏꯃꯨꯅ ꯌꯥꯝ ꯁꯥꯕꯤꯔꯛꯀꯗ ꯋꯥꯠꯂꯤꯗ. ꯏꯅꯦꯗꯤ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯃꯥꯅꯤꯅꯦ. ꯏꯆꯥ ꯅꯪ ꯈꯛꯇꯅꯤ. ꯅꯅꯦ ꯑꯩꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯑꯋꯥ ꯑꯅꯥ ꯎꯕꯤꯔꯤꯁꯦ. ꯅꯨꯡꯁꯤꯗ ꯏꯆꯥ ꯈꯣꯏꯃꯨꯁꯦ. ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨ ꯀꯩꯅꯦ. ꯑꯗꯨꯏꯅꯦ ꯑꯩ ꯊꯋꯥꯏꯂꯦꯝꯕꯗꯣ ꯑꯃꯨꯛꯇ ꯎꯅꯔꯨꯈꯤꯒꯦꯀꯣ. ꯍꯣꯏ ꯍꯣꯏ. ꯁꯅꯥꯍꯟꯕꯤꯁꯦ ꯈꯣꯏꯃꯨꯒꯨꯝꯕ ꯅꯨꯄꯥꯗꯅꯦ ꯂꯩꯖꯔꯗꯤ ꯁꯅꯥꯅ ꯄꯨꯡꯌꯣꯝ ꯌꯣꯝꯈꯩ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯗꯕꯅꯤꯗꯣ. ꯂꯥꯏꯔꯕ ꯊꯋꯥꯏꯂꯦꯝꯕꯁꯤꯗꯤ ꯍꯦꯛ ꯂꯩꯁꯤꯟꯗꯅ ꯃꯃꯥ ꯃꯄꯥꯁꯨ ꯀꯥꯏꯅꯕ, ꯋꯥꯁꯨ ꯋꯥꯕ, ꯑꯣꯟꯊꯣꯛꯅꯕꯨ ꯄꯥꯝꯃꯨꯈ꯭ꯔꯦ ꯑꯩꯗꯤ. ꯁꯣꯝꯗꯅ ꯁꯅꯥꯍꯟꯕꯤꯅ ꯈꯣꯏꯃꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯍꯦꯛ ꯂꯤꯒꯤ ꯇꯧꯕꯒ ꯈꯣꯏꯃꯨꯅ ꯃꯄꯥꯟꯗꯒꯤ ꯊꯋꯥꯏꯂꯦꯝꯕꯕꯨ ꯀꯧꯔꯛꯏ. ꯃꯔꯨꯞ, ꯊꯋꯥꯏꯂꯦꯝꯕ, ꯑꯩꯅꯦ ꯈꯣꯏꯃꯨꯅꯦ. ꯃꯔꯨꯞ ꯈꯣꯏꯃꯨ ꯀꯧꯗ꯭ꯔꯁꯨ ꯑꯗꯨꯝ ꯆꯪꯉꯧ ꯌꯥꯗ꯭ꯔꯣ? ꯃꯔꯨꯞꯅꯗꯤ ꯄꯨꯛꯆꯦꯜ ꯐꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯔꯤꯕ. ꯑꯗꯨ ꯃꯔꯨꯞ, ꯃꯤꯒꯤ ꯏꯃꯨꯡꯗ ꯍꯦꯛꯇ ꯄꯪꯆꯪꯅ ꯆꯪꯕ ꯌꯥꯕ ꯅꯠꯇꯦꯅꯦ. ꯀꯩꯗꯧꯔꯒꯦ? ꯅꯪ ꯉꯁꯤ ꯊꯕꯛ ꯆꯠꯇ꯭ꯔꯕꯗꯤ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯔꯣ? ꯏꯁꯥꯗꯤ ꯀꯩꯁꯨ ꯇꯧꯗꯦꯗ. ꯁꯅꯥꯍꯟꯕꯤꯁꯦ ꯉꯁꯤꯗꯤ ꯃꯃꯨꯡ ꯃꯍꯥꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯃꯁꯥꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ. ꯑꯗꯨꯗ ꯆꯠꯇ꯭ꯔꯕꯅꯤ ꯃꯔꯨꯞ. ꯑꯣ, ꯑꯗꯨꯗꯤ ꯄꯣꯊꯥꯔꯣ ꯃꯔꯨꯞ. ꯑꯩ ꯑꯣꯏꯅ ꯉꯁꯤꯗꯤ ꯊꯕꯛ ꯃꯐꯝ ꯆꯠꯂꯨꯔꯒꯦ. ꯑꯗꯨ ꯃꯔꯨꯞ, ꯁꯦꯜ ꯈꯔ ꯌꯥꯝꯅ ꯄꯥꯏꯁꯤꯜꯂꯣ. ꯍꯌꯦꯡ ꯊꯕꯛ ꯂꯣꯏꯔꯒꯅꯦ ꯑꯋꯥꯠꯄꯗꯣ ꯑꯩ ꯑꯃꯨꯛ ꯄꯤꯖꯔꯛꯑꯒꯦ. ꯃꯔꯨꯞ, ꯀꯣꯟꯅ ꯊꯕꯛ ꯂꯣꯏꯔꯒ ꯑꯗꯨꯝ ꯄꯤꯕ ꯌꯥꯕꯗꯨꯕꯣ? ꯊꯕꯛ ꯂꯣꯏꯕꯒꯤꯁꯨ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯃꯔꯨꯞ. ꯄꯥꯏꯁꯤꯜꯂꯨꯁꯤ. ꯑꯗꯨꯗꯤ ꯑꯩ ꯊꯕꯛ ꯃꯐꯝꯗꯅꯦ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ. ꯁꯅꯥꯍꯟꯕꯤꯗꯣ ꯃꯁꯥ ꯉꯝꯗ꯭ꯔꯤꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯄꯤꯌꯨꯀꯣ ꯃꯔꯨꯞ. ꯍꯣꯏ ꯃꯔꯨꯞ. ꯑꯣꯟꯊꯣꯛꯅꯁꯨ ꯆꯝꯈ꯭ꯔꯦꯗꯀꯣ ꯃꯔꯨꯞ ꯈꯣꯏꯃꯨꯁꯦ. ꯑꯁꯨꯛ ꯐꯈ꯭ꯔꯕ ꯆꯝꯈ꯭ꯔ ꯃꯍꯥꯛ ꯑꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯗꯅ ꯂꯩꯔꯝꯂꯤꯕꯁꯦ ꯑꯁꯤꯁꯨ ꯑꯉꯛꯄꯅꯤꯀꯣ. ꯁꯦꯟ ꯍꯥꯏꯔ ꯗꯃꯥꯗ ꯄꯥꯏꯔꯤꯕ, ꯃꯁꯥꯁꯨ ꯑꯗꯨꯝ ꯅꯍꯥ ꯑꯣꯏꯔꯤꯕ. ꯇꯧꯕꯗꯤ ꯃꯥꯏ ꯆꯥꯅꯕ ꯐꯪꯗ꯭ꯔꯗꯤ ꯑꯁꯤꯅꯤꯅꯦ. ꯁꯅꯥꯍꯟꯕꯤ, ꯈꯣꯏꯃꯨꯅ ꯁꯦꯟꯗꯤ ꯃꯌꯥꯝ ꯑꯃ ꯄꯤꯔꯝꯃꯤ. ꯁꯤꯅ ꯅꯪꯒꯤ ꯂꯤꯛ ꯑꯃ ꯁꯥꯎꯔꯁꯤꯔꯣ? ꯁꯥꯒꯦ ꯀꯨꯝꯁꯤꯗ. ꯌꯨꯝ ꯁꯥꯅꯕ ꯑꯣꯏꯅ ꯊꯝꯈꯤꯁꯦ. ꯑꯗꯣ ꯑꯩ ꯋꯥꯔꯤ ꯑꯃꯇ ꯁꯥꯒꯦ. ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯁꯥꯁꯦꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯉꯥꯏꯈꯣ, ꯑꯩ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯒꯦ. ꯑꯗꯨꯒꯅꯦ ꯆꯥꯛ ꯆꯥꯅ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯁꯥꯔꯁꯤ. ꯅꯪ ꯁꯦꯟꯁꯦ ꯊꯝꯖꯤꯜꯂꯨꯔꯣ. ꯑꯩ ꯀꯔꯤ ꯏꯟꯁꯥꯡ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯂꯨꯒꯦ. ꯍꯣꯏ. ꯊꯋꯥꯏꯂꯦꯝꯕꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯁꯅꯥꯍꯟꯕꯤꯒꯤ ꯍꯦꯛ ꯆꯥꯒꯦ ꯇꯧꯕ ꯃꯤꯀꯨꯞꯇ ꯏꯅꯦ ꯀꯩꯅꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯜꯂꯛꯏ. ꯊꯋꯥꯏꯂꯦꯝꯕ, ꯇꯥꯕ꯭ꯔꯅꯦꯍꯦ, ꯏꯅꯦꯅ ꯀꯧꯔꯤꯕꯁꯤꯕꯣ. ꯁꯅꯥꯍꯟꯕꯤꯅ, ꯏꯅꯦ ꯀꯩꯅꯥꯁꯦ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯜꯂꯛꯏꯁꯦ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯏꯅꯦ ꯀꯩꯅꯥ, ꯀꯩꯗꯧꯔꯒꯦ? ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯤꯕꯁꯤꯕꯣ? ꯊꯋꯥꯏꯂꯦꯝꯕ, ꯅꯪꯅꯦ ꯅꯣꯏꯒꯤ ꯊꯕꯛ ꯁꯨꯐꯝꯗ ꯑꯃꯨꯛꯇ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ. ꯁꯅꯥꯍꯟꯕꯤꯗꯤ ꯑꯩꯒ ꯂꯩꯃꯤꯟꯅꯍꯧꯒꯦ. ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯅꯦ? ꯑꯝꯇ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ. ꯈꯣꯏꯃꯨꯗꯣ ꯎꯅ ꯅꯜꯂꯦꯌꯦ, ꯑꯗꯨꯒꯤꯅꯤ. ꯅꯪ ꯌꯥꯝ ꯊꯨꯅ ꯆꯦꯜꯂꯨꯅꯦ ꯊꯋꯥꯏꯂꯦꯝꯕ. ꯀꯔꯤ ꯍꯥꯏꯕ? ꯁꯅꯥꯍꯟꯕꯤ, ꯅꯪ ꯏꯅꯦꯒ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ. ꯑꯩ ꯆꯦꯜꯂꯦꯍꯦ. ꯑꯁꯦꯡꯕꯔꯣ ꯏꯅꯦꯅ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯃꯥꯅꯤꯅꯦ ꯁꯅꯥꯍꯟꯕꯤ. ꯑꯗꯨꯗꯤ ꯂꯥꯛꯑꯣ, ꯏꯅꯦꯒꯤ ꯌꯨꯝꯗ ꯂꯩꯔꯨꯔꯁꯤ. ꯏꯅꯦ, ꯑꯩ ꯉꯁꯤꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯍꯧꯔꯒꯦ. ꯅꯊꯟꯇ ꯂꯩꯍꯧꯕ ꯌꯥꯔꯣꯏꯌꯦ. ꯍꯣꯔꯦꯟ ꯊꯋꯥꯏꯂꯦꯝꯕ ꯍꯜꯂꯛꯂꯒꯅꯦ ꯏꯅꯦ ꯑꯃꯨꯛ ꯋꯥꯔꯧꯈꯤꯅꯤ. ꯂꯥꯛꯑꯣ. ꯏꯅꯦꯗꯤ ꯁꯅꯥꯒꯤ ꯂꯤꯛ, ꯁꯅꯥꯒꯤ ꯈꯨꯖꯤ, ꯁꯅꯥ ꯈꯨꯗꯣꯞ ꯌꯥꯝ ꯁꯤꯔꯝꯃꯤ. ꯏꯕꯨꯡꯉꯣ ꯈꯣꯏꯃꯨꯁꯦ ꯑꯩꯅ ꯏꯆꯥꯗꯧꯅ ꯂꯨꯅ ꯇꯧꯕꯤꯕꯁꯤꯗꯅꯦ ꯃꯥꯅ ꯑꯩꯁꯦ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯃꯃꯥ ꯑꯣꯏꯅ ꯍꯦꯛ ꯎꯔ ꯃꯥꯜꯂꯦ. ꯑꯗꯨꯒꯤ ꯃꯥꯅ ꯁꯥꯕꯤꯔꯤꯕ ꯉꯥꯛꯇꯅꯤ. ꯑꯩꯗꯤ ꯁꯥꯕꯤꯒꯅꯨ ꯄꯥꯝꯖꯗꯦ ꯍꯥꯏꯖꯕꯅꯤ. ꯃꯥꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯕ ꯎꯕꯗꯨꯗꯅꯦ ꯑꯩꯁꯨ ꯍꯦꯛ ꯂꯧꯁꯤꯟꯕꯤꯔꯦ. ꯍꯌꯦꯡ ꯃꯥꯅ ꯅꯨꯄꯤꯒ ꯊꯤꯔꯕ ꯀꯥꯟꯗꯅꯦ ꯃꯥꯏ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯄꯤꯕꯤꯔꯒꯦ. ꯏꯅꯦ, ꯈꯣꯏꯃꯨꯁꯤ ꯃꯤꯕꯨ ꯐꯕ꯭ꯔꯣ? ꯃꯥꯒꯤ ꯃꯔꯝꯗ ꯀꯔꯤ ꯈꯪꯒꯦ ꯏꯅꯦ? ꯑꯗꯨꯒꯤꯗꯤꯅꯦ ꯃꯥ ꯑꯃꯨꯛ ꯐꯕ ꯅꯨꯄꯥ ꯂꯩꯔꯝꯃꯣꯏ. ꯅꯪꯒꯤ ꯊꯋꯥꯏꯂꯦꯝꯕꯒꯗꯣ ꯂꯩꯍꯧꯔꯦ. ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯜꯂꯦ. ꯌꯥꯝ ꯅꯨꯡꯁꯤ. ꯃꯥꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯏꯅꯦ ꯀꯞꯄꯤ.
ꯅꯪꯁꯨꯅꯦ ꯃꯥꯒꯨꯝꯕ ꯅꯨꯄꯥꯗꯒ ꯂꯩꯖꯔꯝꯂꯕꯗꯤ ꯁꯅꯥꯅ ꯄꯨꯡ ꯌꯣꯝꯈꯩ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ ꯑꯩꯗꯤ ꯅꯪꯅ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯉꯩꯗꯨꯗꯅꯦ ꯈꯣꯏꯃꯨ ꯑꯩ ꯊꯥ ꯂꯦꯞꯄꯤꯅꯤ ꯑꯗꯨꯒ ꯃꯥꯂꯦꯝꯁꯤꯗ ꯑꯩꯒꯤꯗꯤ ꯊꯋꯥꯏ ꯂꯦꯝꯕꯃꯨꯛ ꯐꯕ ꯃꯥꯃꯨꯛ ꯅꯨꯡꯁꯤꯕ ꯅꯨꯄꯥꯗꯤ ꯂꯩꯔꯔꯣꯏ ꯂꯥꯛꯁꯨ ꯂꯥꯛꯂꯔꯣꯏ ꯄꯪꯉꯤꯗꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯅꯪꯅꯦ ꯏꯅꯦꯒꯤ ꯀꯥꯗ ꯂꯩꯔꯝꯃꯣ ꯏꯅꯦ ꯆꯥꯛ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯏꯅꯦ ꯀꯩꯅꯣ ꯉꯁꯤꯗꯤ ꯑꯩꯅ ꯏꯅꯦꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯁꯦ ꯏꯍꯩ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯍꯜꯂꯤꯕꯁꯤꯕꯣ ꯀꯩꯒꯤꯅꯣ ꯏꯅꯦꯅ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯑꯁꯦ ꯂꯣꯟꯁꯤꯟꯈ꯭ꯔꯤꯁꯤꯕꯣ ꯏꯅꯦ ꯀꯩꯒꯤꯅꯣ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤꯁꯤꯕꯣ ꯏꯅꯦ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯁꯅꯥꯍꯟꯕꯤ ꯅꯪ ꯏꯅꯦꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯊꯣꯡ ꯑꯁꯦ ꯂꯣꯟꯗ ꯌꯥꯗꯅ ꯂꯣꯜꯂꯤꯕꯅꯤ ꯃꯤꯠꯇ ꯏꯆꯥ ꯎꯗꯕꯁꯦ ꯃꯤꯒꯤ ꯃꯆꯥ ꯅꯨꯡꯁꯤꯕꯗꯤ ꯀꯌꯥ ꯈꯪꯗꯕꯖꯥꯠꯅꯤꯀꯣ ꯃꯤ ꯂꯣꯏꯅꯕꯗꯤ ꯑꯣꯏꯔꯝꯃꯣꯏ ꯑꯩꯒꯨꯝꯕ ꯍꯥꯏꯕꯅꯤ ꯑꯃꯨꯛ ꯑꯩꯒꯤ ꯋꯥꯔꯤ ꯇꯥꯕ ꯃꯤꯅ ꯁꯥꯎꯈꯤꯅꯤ ꯏꯅꯦ ꯊꯣꯡ ꯍꯥꯡꯉꯣ ꯏꯅꯦ ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯏꯅꯦ ꯑꯩ ꯊꯣꯡꯒꯥꯟꯗ ꯂꯩꯔꯨꯔꯒꯦ ꯈꯣꯏꯃꯨꯅ ꯑꯄꯥꯝꯕ ꯐꯪꯂꯕ ꯀꯥꯟꯗ ꯑꯃꯨꯛ ꯆꯪꯂꯒꯦ ꯁꯤꯁꯨ ꯑꯋꯥꯕ ꯑꯃꯅꯤꯀꯣ ꯈꯣꯏꯃꯨ ꯊꯣꯛꯈꯤꯕꯒ ꯑꯩꯅ ꯁꯅꯥꯍꯟꯕꯤꯁꯦ ꯁꯦꯟ ꯄꯤꯗꯅ ꯁꯅꯥ ꯄꯤꯗꯅ ꯑꯃꯨꯛ ꯊꯦꯝꯗꯧꯔꯤꯕꯅꯤꯀꯣ ꯏꯅꯦ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯕꯅꯤ ꯏꯅꯦ ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯏꯅꯦ ꯁꯅꯥꯍꯟꯕꯤ 이마! 당신은 그녀랍니다. 어두디, 난 그슈 똥내놨자. 이내가 나가 만나라가 아기 더와일레 바보 타박수 펌다 난 속리 하여가 잘난 기분 났자. 아두가 이내나 이제 파타바나기 나랑 가랑 막 꽁내나봐 하이드나 가시가 통론 신두나 탐람리바 났자. ꯅꯪꯗꯤ ꯅꯁꯛ ꯅꯇꯧ ꯐꯖꯕꯅ ꯅꯠꯇꯅ ꯌꯥꯝꯅ ꯁꯤꯡꯕꯤ ꯅꯨꯄꯤ ꯑꯃꯁꯨꯅꯤ ꯑꯗꯨ ꯁꯅꯥꯍꯟꯕꯤ ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯅꯨꯅꯦ ꯑꯩꯁꯦ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ ꯅꯪꯒꯤ ꯂꯥꯏꯔꯕ ꯑꯋꯥꯕꯗꯣ ꯌꯦꯡꯕ ꯉꯝꯗꯗꯅ ꯅꯨꯡꯉꯥꯏꯍꯜꯂꯨꯔꯒꯦ ꯍꯥꯏꯗꯅ ꯂꯥꯏꯅ ꯊꯥꯔꯛꯄ ꯂꯥꯏꯒꯤ ꯑꯆꯥꯟꯕ ꯅꯥꯏꯅꯤꯅꯦ ꯁꯅꯥꯍꯟꯕꯤ ꯅꯪ ꯊꯋꯥꯏ ꯂꯦꯝꯕꯒꯤ ꯃꯅꯥꯛꯇꯁꯨ ꯂꯩꯌꯨ ꯑꯩꯒꯤ ꯅꯥꯛꯇꯁꯨ ꯂꯩꯌꯨ ꯑꯩꯅ ꯀꯩꯝ ꯍꯥꯏꯖꯔꯣꯏ ꯅꯨꯄꯥꯁꯨ ꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝ ꯂꯣꯟꯅꯔꯤꯕꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯨ ꯑꯩꯒꯤ ꯅꯥꯛꯇ ꯅꯪꯁꯤꯜꯂꯛꯀꯅꯨ ꯅꯪ ꯅꯪꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯕꯅꯦ ꯏꯅꯦ ꯑꯩꯒꯤ ꯊꯋꯥꯏ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯏꯅꯦ ꯑꯗꯨꯗꯤ ꯊꯣꯡ ꯂꯣꯟꯁꯤꯟꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯁꯅꯥꯍꯟꯕꯤ ꯏꯅꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯐꯠꯇꯕ ꯅꯪꯒꯤꯗꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯍꯜꯂꯔꯣꯏꯀꯣ ꯊꯋꯥꯏ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯉꯁꯤꯗꯤ ꯅꯪꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯑꯩꯅ ꯅꯪꯕꯨ ꯊꯣꯡꯒꯥꯟꯗ ꯍꯔꯥꯎꯅ ꯉꯥꯏꯔꯝꯂꯔꯣꯏꯌꯦ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯊꯋꯥꯏ ꯀꯥꯗꯨꯗ ꯈꯣꯏꯃꯨꯅ ꯁꯅꯥꯍꯟꯕꯤꯕꯨ ꯃꯥꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯁꯅꯥꯍꯟꯕꯤꯅ ꯏꯅꯦ ꯀꯩꯅꯥꯒꯤ ꯐꯃꯨꯡ ꯆꯩꯈꯣꯛ ꯑꯗꯨ ꯊꯨꯗꯦꯛꯇꯨꯅ ꯈꯣꯏꯃꯨꯗꯒꯤ ꯃꯁꯥ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯈꯣꯏꯃꯨꯗ ꯆꯩꯗꯨꯅ ꯀꯜꯂꯝꯃꯤ ꯈꯣꯏꯃꯨ ꯃꯀꯣꯛ ꯀꯥꯏꯗꯨꯅ ꯏ ꯇꯥꯔꯝꯃꯤ ꯃꯗꯨꯗ ꯈꯣꯏꯃꯨꯁꯨ ꯁꯥꯎꯗꯨꯅ ꯆꯩꯗꯨ ꯃꯨꯟꯗꯨꯅ ꯁꯅꯥꯍꯟꯕꯤꯒꯤ ꯃꯀꯣꯛꯇ ꯀꯟꯊꯠꯄꯗ ꯁꯅꯥꯍꯟꯕꯤ ꯂꯣꯡꯅ ꯍꯩꯊꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯊꯋꯥꯏ ꯊꯥꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯣꯏꯃꯨꯅ ꯊꯣꯡ ꯑꯗꯨ ꯀꯟꯅ ꯊꯤꯜꯂꯛꯄꯗꯒꯤ ꯏꯅꯦ ꯀꯩꯅꯥꯗꯨ ꯆꯦꯟꯁꯤꯟꯗꯨꯅ ꯊꯣꯡꯗꯨ ꯍꯥꯡꯂꯝꯃꯤ 이마! 그리노 아기 가시랴 이막다 가리다나 시랴 사나한비 그리노 코이모 낭을 떠리시보 타와일레 말락라버니 하이디 까리 공원에 시랴 코이모 그리노 하이버니 낭 시떠리시보 이나 미하로 하이키브로 낭기 아빠마도 마두각 낭 로버가이도버게 사나한비 밑방오미 시 사나한비야 ꯈꯣꯏꯃꯨꯅ ꯑꯄꯪꯕꯤ ꯅꯨꯄꯤ ꯃꯄꯨꯟꯁꯤꯁꯤ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧ ꯍꯥꯏꯔꯒ ꯀꯥꯡꯈꯜ ꯆꯩꯀꯣꯛꯁꯤꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯀꯜꯂꯦꯃꯤ ꯅꯥꯕꯅ ꯌꯥꯗ꯭ꯔꯦ ꯀꯣꯛꯁꯤ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ ꯏꯅꯦ ꯃꯗꯨꯗꯤ ꯌꯥꯝꯅ ꯈꯟꯖꯤꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦꯁꯦ ꯊꯋꯥꯏ ꯂꯦꯝꯕ ꯍꯜꯂꯒꯅꯦ ꯁꯅꯥꯍꯟꯕꯤꯗꯣ ꯁꯤꯗ ꯂꯩꯕ ꯇꯜꯂꯦꯅ ꯊꯋꯥꯏ ꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯕꯅꯦꯅ ꯍꯥꯏꯖꯤꯜꯂꯨ ꯏꯅꯦꯒꯤꯅꯦ ꯁꯅꯥꯒꯤ ꯈꯣꯡꯖꯤ ꯁꯥꯕꯤꯒꯦ ꯏꯅꯦꯅꯦ ꯈꯣꯡꯖꯤꯒ ꯑꯃꯠꯇ ꯄꯥꯝꯗ꯭ꯔꯦꯅꯦ ꯈꯣꯏꯃꯨ ꯄꯥꯝꯗꯤꯌꯦ
ꯑꯩꯅꯗꯤ ꯏꯅꯦꯒꯤ ꯈ꯭ꯋꯥꯡꯗ ꯁꯤꯅꯕꯅ ꯁꯅꯥꯒꯤ ꯂꯤꯛ ꯑꯆꯧꯕ ꯁꯥꯍꯜꯂꯝꯂꯕꯅꯤ꯫ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯈꯣꯏꯃꯨ ꯏꯅꯦꯒꯤ ꯑꯆꯧꯕ ꯈ꯭ꯋꯥꯡꯁꯤꯗ ꯁꯤꯅꯅꯕ ꯁꯅꯥꯒꯤ ꯂꯦꯛ ꯑꯗꯨꯗꯤ ꯁꯅꯥꯍꯟꯕꯤꯒꯤ ꯃꯆꯥꯁꯦ ꯃꯅꯤꯡꯒꯤ ꯁꯪꯇꯞꯇꯅꯦ ꯑꯃꯨꯛꯇ ꯐꯨꯝꯖꯤꯜꯂꯨꯁꯤ ꯂꯥꯎ ꯑꯃꯨꯛꯇ ꯊꯥꯡꯕ ꯌꯥꯎꯔꯨ ꯂꯥꯛꯑꯣ ꯊꯋꯥꯏꯂꯦꯝꯕ ꯂꯥꯛꯑꯒ ꯎꯈ꯭ꯔꯗꯤꯅꯦ ꯏꯕꯥꯅꯤ ꯉꯁꯤ ꯆꯥꯛꯀꯧꯕꯒꯤ ꯉꯥ ꯁꯦꯝꯕꯗꯧꯅ ꯁꯦꯝꯈ꯭ꯔꯅꯤ꯫ ꯑꯁꯨꯝꯅ ꯏꯅꯦ ꯀꯩꯅꯥꯒ ꯈꯣꯏꯃꯨꯒꯅ ꯁꯅꯥꯍꯟꯕꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯅꯤꯡꯗ ꯐꯨꯝꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯡꯒꯣꯜꯗ ꯈꯣꯏꯃꯨꯒꯤ ꯃꯀꯣꯛ ꯑꯀꯥꯏꯕꯗꯨ ꯍꯤꯗꯥꯛ ꯍꯥꯞꯇꯨꯅ ꯂꯩꯔꯤꯉꯩ ꯊꯋꯥꯏꯂꯦꯝꯕ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯔꯨꯞ ꯈꯣꯏꯃꯨ ꯅꯪꯗꯤ ꯁꯤꯗ ꯂꯩꯕ ꯑꯣꯏꯔꯦ ꯑꯗꯨꯒ ꯏꯅꯦꯅ ꯎꯅ ꯅꯜꯂꯦꯅ ꯑꯩꯉꯣꯟꯗ꯫ ꯃꯔꯨꯞ ꯎꯅ ꯅꯟꯗꯅ ꯀꯣꯛꯁꯦ ꯀꯥꯏꯔꯒ ꯂꯩꯅꯤꯅꯦ꯫ ꯁꯤ ꯌꯧꯔꯀꯥꯟꯗ ꯃꯔꯨꯞ ꯊꯋꯥꯏꯂꯦꯝꯕꯁꯨ ꯑꯩꯒꯤ ꯄꯥꯎ ꯇꯥꯕꯗ ꯄꯥꯈꯠꯇꯅ ꯆꯦꯟꯈꯤ ꯍꯥꯏ꯫ ꯏꯅꯦ ꯀꯩꯅꯥꯅ ꯅꯪꯅ ꯍꯦꯛ ꯆꯦꯟꯈꯤꯕꯒ ꯅꯪ ꯃꯔꯨꯞ ꯈꯣꯏꯃꯨꯁꯦ ꯃꯊꯟꯇ ꯃꯀꯣꯛ ꯑꯁꯣꯛꯄꯁꯦ ꯐꯤꯅ ꯌꯦꯠꯂꯒ ꯂꯥꯛꯏꯁꯤꯅꯤ꯫ ꯑꯗꯨꯗ ꯏꯅꯦꯅ ꯅꯪ ꯑꯃꯨꯛꯇ ꯀꯧꯔꯨꯒꯦꯅ ꯇꯧꯕꯗꯅꯦ ꯁꯅꯥꯍꯟꯕꯤꯅ ꯃꯥ ꯀꯧꯔꯒꯦ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯣ ꯁꯅꯥꯍꯟꯕꯤꯗꯤ ꯌꯨꯝꯗ ꯂꯩꯍꯧꯔꯕ꯭ꯔꯣ? ꯁꯅꯥꯍꯟꯕꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯁꯤꯗꯤ ꯏꯕꯀꯣ꯫ ꯏꯅꯦ ꯑꯩꯗꯤ ꯁꯅꯥꯍꯟꯕꯤꯒ ꯊꯦꯡꯅꯗꯤ ꯃꯥꯕꯨ ꯑꯩ ꯀꯧꯕ ꯆꯠꯈꯤꯕ꯭ꯔꯅꯦ? ꯍꯣꯏꯅꯦ ꯑꯩ ꯆꯠꯂꯨꯒꯦ ꯍꯥꯏꯕ ꯌꯥꯗꯈꯩ ꯃꯥ ꯆꯠꯈꯤꯕꯅꯤꯅꯦ꯫ ꯑꯗꯨꯗꯤ ꯃꯥꯗꯤ ꯀꯥꯏꯗ ꯆꯠꯈ꯭ꯔꯤꯕꯖꯥꯠꯅꯣ? ꯅꯣꯏꯅꯤ ꯂꯩꯔꯝꯃꯣ ꯑꯩ ꯑꯃꯨꯛꯇ ꯊꯤꯔꯨꯒꯦ꯫ ꯈꯣꯏꯃꯨꯅ ꯏꯅꯦꯅ ꯋꯥꯅꯕꯅꯤꯗ ꯃꯔꯨꯞ ꯀꯩꯒ ꯌꯦꯡꯂꯨꯔꯒꯦ꯫ ꯊꯋꯥꯏꯂꯦꯝꯕꯅ ꯅꯠꯇꯦ ꯃꯔꯨꯞ ꯑꯩ ꯌꯦꯡꯂꯨꯔꯒꯦ ꯃꯔꯨꯞꯇꯤ ꯁꯣꯛꯄꯅꯤꯅ ꯏꯅꯦꯒ ꯄꯣꯊꯥꯗꯨꯅ ꯑꯗꯨꯝ ꯂꯩꯕꯤꯔꯝꯃꯣ꯫ ꯑꯩ ꯂꯥꯛꯀꯦ ꯃꯔꯨꯞ ꯑꯩ ꯀꯩꯁꯨ ꯌꯥꯝ ꯁꯣꯛꯄ ꯅꯠꯇꯦꯗ꯫ ꯀꯣꯛꯁꯤ ꯉꯥꯎꯏ꯫ ꯏꯅꯦ ꯀꯩꯅꯥꯅ ꯅꯪꯗꯤ ꯆꯠꯄ ꯌꯥꯔꯣꯏ ꯁꯅꯥꯍꯟꯕꯤꯅ ꯑꯗꯨ ꯀꯟꯅ ꯀꯜꯂꯝꯂꯒꯕꯣ꯫ ꯈꯣꯏꯃꯨꯅ ꯏꯅꯦ ꯀꯩꯅꯣ ꯉꯥꯡꯉꯤꯗꯨꯕꯣ? ꯁꯣꯏꯕꯅꯤꯍꯦ ꯊꯋꯥꯏꯂꯦꯝꯕ ꯅꯪ ꯈꯔ ꯊꯨꯅ ꯆꯠꯂꯨꯍꯦ ꯏꯍꯦ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯑꯗꯨꯗꯤ ꯇꯥꯔꯝꯂꯔꯣꯏ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ꯫ ꯏꯅꯦ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗꯅꯦ ꯏꯅꯦꯒꯩꯒ ꯅꯠꯇꯅ ꯀꯅꯥꯝꯇ ꯈꯪꯍꯜꯂꯛꯄ ꯌꯥꯔꯣꯏꯀꯣ꯫ ꯀꯥꯎꯗꯅ ꯍꯥꯏꯗꯣꯔꯛꯄꯁꯨ ꯌꯥꯔꯣꯏ꯫ ꯅꯪꯗꯅꯦ ꯏꯅꯦꯒꯤ ꯈ꯭ꯋꯥꯡꯒꯤ ꯁꯅꯥꯒꯤ ꯂꯤꯛꯇꯣ ꯑꯗꯨꯗ ꯀꯥꯎꯔꯛꯀꯅꯨ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯅꯦꯅꯦ ꯃꯪꯗ ꯐꯥꯎꯕꯅꯦ ꯀꯅꯥꯝꯇꯗ ꯍꯥꯏꯔꯣꯏ꯫ ꯀꯥꯎꯔꯣꯏꯅꯦ ꯏꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯈꯜꯂꯝꯃꯤꯗꯨꯒ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝꯁꯤꯒꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯦꯛ ꯀꯥꯟꯅꯗꯦꯗꯀꯣ꯫ ꯑꯗꯨꯗꯤ ꯏꯅꯦꯗ ꯇꯥꯏꯅꯔꯛꯀꯅꯨ ꯅꯅꯥꯛꯇ ꯂꯐꯣꯏ ꯁꯪꯒꯣꯝ ꯌꯦꯔꯨꯝ ꯃꯌꯥꯝ ꯑꯃ ꯆꯥꯖꯔꯣꯅ ꯄꯤꯔꯕ ꯐꯥꯎꯕ ꯆꯥꯕ ꯍꯩꯇꯕ ꯅꯪꯒꯤ ꯅꯔꯥꯜꯅꯤ ꯏꯅꯦꯅ ꯅꯠꯇꯦꯀꯣ꯫ ꯑꯗꯣ ꯈꯣꯏꯃꯨ ꯅꯪꯕꯨ ꯌꯥꯝ ꯐꯠꯇꯕ ꯃꯤꯔꯅꯦꯍꯦ꯫ ꯏꯅꯦꯒꯤ ꯁꯅꯥꯒꯤ ꯂꯤꯛꯇꯣ ꯄꯤꯔꯛꯑꯣ꯫ ꯍꯩ ꯐꯥꯒꯤ ꯇꯧꯕꯅꯤꯅꯦ ꯏꯅꯦꯅꯦ ꯃꯇꯨꯡ ꯃꯅꯥꯎ ꯍꯪꯂꯛꯑꯔꯣꯏꯀꯣ ꯍꯪꯂꯛꯑꯔꯣꯏ꯫ ꯑꯗꯨꯗꯤꯅꯦ ꯑꯩ ꯊꯋꯥꯏꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯁꯅꯥꯍꯟꯕꯤꯗꯣ ꯊꯤꯕ ꯈꯔ ꯌꯥꯎꯃꯤꯟꯅꯔꯨꯒꯦ꯫ ꯍꯣꯏ ꯑꯩꯁꯨ ꯆꯥꯛꯀ ꯐꯖꯅ ꯆꯥꯔꯒ ꯂꯥꯛꯀꯦꯀꯣ꯫ ꯁꯣꯝꯗꯅ ꯊꯋꯥꯏꯂꯦꯝꯕꯗꯨ ꯁꯅꯥꯍꯟꯕꯤ ꯊꯤꯕ ꯐꯪꯂꯛꯇꯕꯗ ꯍꯤꯛ ꯂꯥꯎꯅ ꯀꯞꯇꯨꯅ ꯁꯅꯥꯍꯟꯕꯤꯕꯨ ꯀꯧꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯈꯣꯏꯃꯨꯅ ꯍꯦꯟꯅ ꯋꯥꯕꯤꯕ ꯁꯥꯗꯅ ꯊꯋꯥꯏꯂꯦꯝꯕꯕꯨ ꯊꯦꯝꯕꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯅꯦ ꯀꯩꯅꯥꯁꯨ ꯂꯥꯛꯇꯨꯅ ꯋꯥꯁꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯆꯌꯣꯜ ꯑꯃ ꯐꯥꯔꯛꯂꯦ꯫ ꯊꯋꯥꯏꯂꯦꯝꯕ ꯃꯥꯒꯤ ꯁꯅꯥꯍꯟꯕꯤ ꯊꯤꯕ ꯐꯪꯂꯛꯇꯕꯗ ꯀꯞꯄꯒ ꯆꯥꯔ ꯊꯛꯇꯕꯒꯗ ꯃꯁꯥꯗꯨ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯝꯃꯤ꯫ ꯏꯅꯦ ꯀꯩꯅꯥꯅ ꯊꯋꯥꯏꯂꯦꯝꯕꯒꯤ ꯃꯇꯧꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯗ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯃꯥꯅ ꯆꯥꯗ ꯊꯛꯇꯅ ꯁꯅꯥꯍꯟꯕꯤꯒꯤ ꯋꯥꯈꯜꯗ ꯀꯞꯇꯨꯅ ꯁꯨꯝ ꯂꯩꯔꯕꯗꯤꯅꯦ ꯊꯋꯥꯏꯂꯦꯝꯕꯁꯦ ꯁꯣꯏꯗꯅ ꯁꯤꯔꯅꯤꯗ꯫ ꯁꯤꯖꯈꯤꯕꯅ ꯐꯩꯗꯩꯅꯦ ꯀꯩꯁꯨ ꯅꯠꯇꯕ ꯅꯨꯄꯤ ꯑꯃꯈꯛꯀꯤꯕꯨ꯫ ꯈꯣꯏꯃꯨ ꯍꯣꯏꯗꯤ ꯑꯩꯅ ꯂꯩꯔꯨ ꯃꯐꯝꯗꯨꯒꯤ ꯅꯨꯄꯤꯁꯦ ꯂꯧꯔꯒ ꯍꯨꯟꯗꯣꯛꯑꯃ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯋꯥ ꯑꯝꯇ ꯂꯧꯕꯤꯗꯦꯅꯦ ꯑꯩꯗꯤ꯫ ꯈꯣꯏꯃꯨ ꯅꯪꯒꯤ ꯏꯃꯥꯕꯨꯗꯤ ꯑꯃꯈꯛꯇ ꯑꯣꯏꯔꯝꯒꯅꯤꯕꯨ ꯅꯄꯥꯗꯤ ꯀꯌꯥ ꯁꯨꯏ? ꯀꯔꯤꯕꯩꯅꯦ? ꯑꯣ ꯅꯄꯥꯒ ꯅꯃꯥꯒꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯖꯔꯝꯂꯕꯗꯤ ꯍꯧꯖꯤꯛꯁꯦ ꯍꯅꯨꯔꯅꯤ ꯍꯥꯏꯒꯦ ꯇꯧꯅꯤꯗ꯫ ꯍꯣꯏ ꯏꯅꯦꯒꯨꯝꯅ ꯑꯍꯜ ꯑꯣꯏꯗꯨꯅ ꯍꯅꯨꯔꯅꯤ꯫ ꯑꯗꯨꯏꯅꯦ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯆꯌꯣꯜ ꯑꯃꯃꯨꯛ ꯂꯩꯔꯒ ꯍꯜꯂꯒꯦ꯫ ꯁꯤ ꯂꯩꯕꯁꯦ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯐꯪꯗ꯭ꯔꯦꯕ꯫ ꯆꯠꯇ꯭ꯔꯤꯉꯩꯗꯅꯦ ꯏꯅꯦꯒꯤ ꯈ꯭ꯋꯥꯡꯒꯤ ꯁꯅꯥꯗꯣ ꯄꯤꯔꯝꯃꯨꯀꯣ꯫ ꯍꯣꯏꯅꯦ ꯄꯤꯔꯝꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯑꯩ ꯊꯋꯥꯏꯂꯦꯝꯕ ꯁꯣꯟꯖꯨꯅꯕꯗꯣ ꯁꯤꯔꯕ꯭ꯔꯥ ꯌꯦꯡꯉꯨꯒꯦ꯫ ꯁꯤꯔꯝꯂꯕꯗꯤ ꯑꯩꯅ ꯄꯤꯈꯤꯕ ꯁꯦꯟꯁꯤꯡꯗꯣ ꯑꯃꯨꯛ ꯂꯧꯔꯛꯀꯦ꯫ ꯈꯣꯏꯃꯨꯅ ꯊꯋꯥꯏꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯈꯔ ꯊꯦꯝꯖꯤꯟꯅꯔꯝꯂꯒ ꯊꯋꯥꯏꯂꯦꯝꯕꯅ ꯊꯝꯂꯤꯕ ꯁꯦꯜꯗꯨ ꯊꯤꯔꯒ ꯑꯃꯨꯛ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯋꯥꯏꯂꯦꯝꯕꯗꯤ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯃꯟꯗꯅ ꯍꯧꯒꯠꯂꯒ ꯆꯠꯄ ꯐꯥꯎꯕ ꯉꯝꯗꯗꯅ ꯁꯅꯥꯍꯟꯕꯤꯒꯤ ꯃꯤꯡ ꯁꯣꯟꯗꯨꯅ ꯀꯞꯂꯤ꯫ ꯊꯋꯥꯏꯂꯦꯝꯕꯒꯤ ꯃꯇꯧꯗꯨꯗ
ꯁꯅꯥꯍꯟꯕꯤꯒꯤ ꯊꯋꯥꯏꯗꯨ ꯂꯩꯔꯝꯂꯦꯅ ꯂꯩꯕ ꯉꯝꯗꯗꯨꯅ ꯊꯋꯥꯏꯂꯦꯟꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯁꯅꯥꯍꯟꯕꯤ, ꯅꯪ ꯍꯜꯂꯛꯑꯣ ꯑꯩꯒꯤ ꯅꯥꯛꯇ꯫ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯁꯅꯥꯍꯟꯕꯤ꯫ ꯑꯩ ꯅꯪꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ꯫ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯂꯣꯠꯈꯤꯅꯨ꯫ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯁꯅꯥꯇꯣꯝꯕꯤ꯫ ꯊꯋꯥꯏ, ꯅꯪꯅ ꯑꯩꯕꯨ ꯊꯤꯕ ꯁꯨꯛꯐꯪ ꯐꯪꯂꯔꯣꯏꯅꯦ꯫ ꯑꯩꯗꯤ ꯃꯤꯑꯣꯏ ꯀꯅꯥꯝꯇꯅ ꯊꯤꯕ ꯐꯪꯂꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ngasi haiba numit asidagidi patraba ine kainaga khoimugase ikut pena hatuna laman khumgani. Sanahanbi, nang halabo, nang kaida lege. Sanahanbi, nang ay bulag na gano, ay tayo, nang ikonsyod. Sanahanbi. ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯁꯦꯡꯕꯒꯤꯔꯅꯦ? ꯊꯋꯥꯏ, ꯅꯪ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ꯭ꯔꯣ? ꯍꯥꯏꯌꯨ ꯊꯋꯥꯏ, ꯅꯪ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ꯭ꯔꯣ ꯊꯋꯥꯏ? ꯇꯥꯏ, ꯑꯩ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯅꯪꯒꯤ ꯁꯛꯇꯝꯕꯨ ꯎꯕ ꯐꯪꯗ꯭ꯔꯤꯕꯁꯦ? ꯍꯥꯏꯌꯨ, ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯅꯪꯕꯨ ꯎꯕ ꯐꯪꯗ꯭ꯔꯤꯕꯁꯤꯕꯣ? ꯑꯩꯒꯤ ꯁꯛꯇꯝ ꯎꯕ ꯐꯪꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯤ ꯐꯥꯎꯕꯗꯤ ꯂꯥꯏꯃꯥꯅ ꯇꯥꯍꯟꯕꯤꯔꯝꯂꯤꯕ ꯑꯣꯏꯔꯦꯀꯣ꯫ ꯊꯋꯥꯏ, ꯅꯪ ꯀꯞꯀꯅꯨ꯫ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯤꯌꯦ꯫ ꯑꯗꯨꯕꯨ ꯊꯋꯥꯏ, ꯅꯪꯅ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯕꯁꯨ ꯑꯩꯒꯤ ꯁꯛꯇꯝꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯎꯕ ꯐꯪꯂꯔꯣꯏ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯍꯥꯏꯌꯣ꯫ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯆꯠꯄ ꯄꯥꯝꯂꯕ꯭ꯔꯣ? ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕ ꯂꯩꯒꯦ? ꯍꯥꯏꯌꯨ ꯁꯅꯥꯍꯟꯕꯤ꯫ ꯑꯩ ꯋꯥꯔꯤꯗꯨ ꯂꯤꯔꯒꯦ꯫ ꯅꯪ ꯇꯥꯕ ꯉꯝꯒꯗ꯭ꯔꯥ ꯊꯋꯥꯏ? ꯀꯔꯤ ꯋꯥꯔꯤꯅꯣ? ꯂꯤꯔꯣ, ꯅꯪꯒꯤ ꯋꯥꯔꯤꯗꯣ꯫ ꯑꯩ ꯇꯥꯔꯒ ꯂꯤꯔꯣ ꯁꯅꯥꯍꯟꯕꯤ꯫ ꯁꯅꯥꯍꯟꯕꯤꯅ ꯊꯋꯥꯏꯂꯦꯟꯕꯗ ꯏꯅꯦ ꯀꯩꯅꯥꯒ ꯈꯣꯏꯃꯨꯒꯅ ꯇꯧꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ ꯊꯋꯥꯏꯂꯦꯟꯕ ꯄꯦꯟꯗꯕ ꯈꯣꯟꯖꯦꯜꯗꯨꯅ ꯀꯟꯅ ꯀꯞꯇꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯈꯣꯏꯃꯨꯅ ꯍꯧꯖꯤꯛꯐꯥꯎ ꯀꯞꯂꯤ ꯃꯥꯜꯂꯤꯅꯦ꯫ ꯃꯥꯅ ꯁꯤꯡꯂꯗꯤ ꯑꯩꯅ ꯃꯥꯁꯦ ꯀꯣꯏꯄꯨ ꯄꯨꯕꯤꯔꯒ ꯅꯨꯄꯤ ꯁꯤꯟꯗꯅ ꯂꯧꯍꯟꯕ ꯌꯥꯔꯤꯕꯅꯤꯅꯦ꯫ ꯃꯥꯅ ꯄꯪꯗꯅ ꯑꯩꯒꯤꯗꯤ ꯁꯅꯥꯍꯟꯕꯤꯅ ꯂꯣꯏꯔꯦꯅ ꯀꯞꯄꯒ ꯂꯩꯕꯁꯤꯗ ꯑꯩꯅ ꯄꯨꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯅꯤ꯫ ꯏꯅꯦ ꯀꯩꯅꯥꯅ ꯃꯁꯤ ꯁꯤꯔꯅꯤꯗ ꯁꯣꯏꯗꯅ, ꯁꯤꯗꯈꯤꯕꯅꯁꯨ ꯐꯔꯦꯗ, ꯀꯩ ꯀꯥꯟꯅꯕꯅꯣ ꯍꯤꯡꯂꯒ ꯃꯃꯥ ꯃꯄꯥꯅ ꯐꯥꯎꯕ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯤꯕꯣ? ꯃꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗꯨꯁꯨ ꯑꯉꯛꯄ ꯃꯃꯥ ꯃꯄꯥꯅꯤ꯫ ꯑꯗꯨ ꯍꯥꯏꯇꯥꯔꯗꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅꯕꯨ ꯍꯦꯟꯅ ꯐꯩꯅꯦ꯫ ꯑꯗꯣ ꯈꯣꯏꯃꯨ, ꯅꯪꯒꯤ ꯅꯄꯥꯕꯨ ꯀꯌꯥ ꯁꯨꯒꯦꯃꯤ? ꯀꯔꯤꯅꯣ ꯏꯅꯦꯅ ꯍꯥꯏꯔꯤ ꯋꯥꯁꯤꯕꯣ? ꯏꯄꯥ ꯏꯃꯥꯕꯨ ꯀꯌꯥ ꯁꯨꯅꯒꯦ? ꯑꯃꯨꯛꯈꯛꯇ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ? ꯏꯅꯦꯒꯤꯗꯤ 10ꯃꯨꯛꯀ ꯁꯨꯈꯤꯕ꯭ꯔꯣ? ꯈꯣꯏꯃꯨꯁꯤ ꯁꯥꯎꯈ꯭ꯔꯦꯅꯦ꯫ ꯑꯁ, ꯁꯅꯥꯃꯨꯛ ꯄꯤꯔꯛꯇꯗꯅꯕ ꯑꯃꯨꯛ ꯑꯩꯒꯤꯁꯦ ꯄꯤꯔꯛꯑꯣ ꯍꯥꯏꯔꯛꯇꯅ, ꯑꯗꯨꯅ ꯇꯨꯃꯤ ꯂꯩꯍꯧꯔꯒꯦ꯫ ꯁꯣꯝꯗꯅ ꯊꯋꯥꯏꯂꯦꯟꯕ ꯃꯄꯥꯡꯒꯜꯗꯤ ꯌꯥꯎꯗꯅ ꯂꯃꯟꯗꯤ ꯈꯨꯝꯅꯤꯡꯕꯅ ꯃꯈꯦꯠ ꯆꯤꯛꯇꯨꯅ ꯈꯥꯡꯂꯝꯃꯤ꯫ ꯑꯩꯅ ꯃꯣꯏ ꯑꯅꯤꯕꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯥꯠꯀꯦ ꯍꯥꯏꯕꯗꯣ ꯊꯋꯥꯏ, ꯅꯪ ꯃꯤꯠ ꯄꯦꯟꯅ ꯌꯦꯡꯉꯨꯀꯣ꯫ ꯂꯃꯟꯗꯤ ꯑꯩꯅ ꯁꯤꯡꯒꯗꯕꯅꯤ꯫ ꯃꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯁꯤꯡꯖꯪꯅ ꯄꯦꯟꯗ꯭ꯔꯤ ꯐꯥꯎꯕ ꯍꯟꯖꯤꯟ ꯌꯥꯜꯂꯒ ꯍꯥꯠꯀꯗꯕꯅꯤ꯫ ꯑꯩꯅ ꯏꯃꯥꯃꯛꯅꯤ ꯈꯟꯖꯕ ꯏꯅꯦ ꯀꯩꯅꯥ, ꯑꯗꯨꯒ ꯑꯩꯅ ꯃꯔꯨꯞꯅꯤ ꯏꯅꯥꯎꯅꯤ ꯈꯟꯖꯕ ꯈꯣꯏꯃꯨꯅ ꯑꯩꯒꯤ ꯁꯅꯥꯍꯟꯕꯤꯗ ꯑꯁꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯁꯨꯛꯊꯥ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯁꯅꯥꯍꯟꯕꯤ, ꯑꯩ ꯃꯣꯏ ꯑꯅꯤꯕꯨ ꯍꯥꯠꯀꯅꯤ꯫ ꯃꯣꯏ ꯑꯅꯤꯕꯨ ꯏꯈꯨꯠ ꯄꯦꯟꯅ ꯍꯥꯠꯂꯒ ꯑꯩ ꯅꯪꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒꯦꯀꯣ꯫ ꯑꯩꯗꯤ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯉꯥꯏꯈꯨꯑꯣ ꯊꯋꯥꯏ, ꯃꯣꯏ ꯑꯅꯤꯗꯤ ꯑꯩꯅ ꯍꯥꯠꯀꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯠꯂꯒ ꯑꯩꯒꯤ ꯊꯋꯥꯏꯅ ꯄꯦꯟꯒꯗꯕꯅꯤ꯫ ꯑꯗꯨ ꯊꯋꯥꯏ, ꯅꯪꯅ ꯆꯥꯗ ꯊꯛꯇꯅ ꯋꯥꯅ ꯂꯩꯔꯕꯗꯤ ꯃꯣꯏ ꯑꯅꯤꯅ ꯈꯨꯗꯣꯡꯆꯥꯕ ꯍꯦꯟꯅ ꯂꯧꯈ꯭ꯔꯅꯤ꯫ ꯅꯪ ꯁꯣꯟꯊꯕ ꯌꯥꯔꯣꯏꯌꯦ ꯊꯋꯥꯏ꯫ ꯑꯩ ꯁꯣꯟꯗꯤ ꯁꯅꯥꯍꯟꯕꯤ, ꯑꯩ ꯀꯜꯂꯤ꯫ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯆꯨꯝꯕꯁꯦ ꯈꯪꯗꯕꯅꯤꯅ ꯑꯩ ꯍꯦꯟꯅ ꯀꯜꯂꯤ, ꯍꯦꯟꯅ ꯇꯝꯊꯤꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯦ꯫ ꯁꯅꯥꯍꯟꯕꯤ, ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯈꯟꯒꯅꯨ꯫ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒꯕꯨ
ꯃꯇꯧ ꯀꯔꯝꯅ ꯂꯥꯞꯅꯒꯅꯤ? ꯑꯩꯅ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏꯌꯦ ꯊꯋꯥꯏ꯫ ꯁꯅꯥꯍꯟꯕꯤꯒ ꯊꯋꯥꯏꯂꯦꯝꯕꯒ ꯀꯞꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯕꯒ ꯁꯅꯥꯍꯟꯕꯤꯒꯤ ꯊꯋꯥꯏꯗꯨ ꯏꯅꯦ ꯀꯩꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯅꯦ ꯀꯩꯅꯥꯒꯤ ꯃꯅꯥꯛꯇ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯅꯥꯍꯟꯕꯤꯒꯤ ꯊꯋꯥꯏꯅ ꯀꯞꯇꯨꯅ ꯂꯥꯎꯗꯨꯅ ꯇꯝꯅꯔꯝꯃꯤ꯫ ꯏꯅꯦ, ꯏꯅꯦ, ꯊꯣꯡꯒꯥꯒꯣ ꯏꯅꯦ, ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯛꯇ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯂꯤꯕꯁꯤꯕꯣ? ꯏꯅꯦ ꯊꯣꯡꯒꯥꯒꯣ, ꯏꯅꯦ ꯊꯣꯡꯒꯥꯒꯣ, ꯑꯩ ꯀꯤꯌꯦ ꯏꯅꯦ, ꯊꯣꯡꯒꯥꯒꯣ ꯏꯅꯦ, ꯑꯩ ꯀꯤꯌꯦ꯫ ꯏꯅꯦ ꯀꯩꯅꯥꯅ ꯍꯣ ꯏꯃꯥ, ꯅꯄꯥꯌꯥꯏꯕꯤ ꯃꯆꯥ ꯀꯔꯤꯅꯣ? ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯅꯍꯦ, ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ ꯃꯁꯤꯡꯁꯦ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯒ ꯁꯅꯥꯍꯟꯕꯤꯗꯣ ꯑꯩꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯈꯣꯏꯃꯨꯒꯤ ꯃꯅꯥꯛꯇ ꯊꯝꯕꯒꯤ ꯃꯇꯥꯡꯗꯨꯗ ꯂꯦꯞꯄꯤ ꯖꯥꯠꯂꯅꯦꯍꯦ꯫ ꯈꯣꯏꯃꯨ, ꯏꯕꯨꯡꯉꯣ ꯈꯣꯏꯃꯨ, ꯃꯥꯗꯤ ꯌꯨ ꯇꯞ ꯇꯥꯈꯩ ꯊꯛꯆꯤꯜꯂꯒ ꯇꯨꯝꯂꯝꯒꯅꯤꯅꯦ꯫ ꯑꯣ, ꯃꯪ ꯑꯣꯏꯔ ꯃꯥꯜꯂꯦꯗ꯫ ꯃꯪ ꯅꯠꯇꯤꯌꯦ, ꯃꯪ ꯅꯠꯇꯤꯌꯦ꯫ ꯑꯩ ꯁꯣꯏꯗꯅ ꯉꯥꯎꯕ ꯇꯥꯔꯦ ꯇꯧꯔꯤꯁꯦ꯫ ꯈꯣꯏꯃꯨ, ꯅꯪ ꯉꯥꯎꯕ ꯍꯟꯗ꯭ꯔꯤꯕ꯭ꯔꯅꯍꯦ? ꯀꯔꯤꯅꯣ ꯊꯣꯡꯁꯤꯁꯨ ꯂꯣꯟꯁꯤꯟꯈ꯭ꯔꯕ꯭ꯔ ꯃꯄꯥꯟꯗꯒꯤ? ꯈꯣꯏꯃꯨ, ꯍꯩꯃꯥ, ꯈꯣꯏꯃꯨ, ꯊꯣꯡ ꯍꯥꯡꯉꯣ ꯈꯣꯏꯃꯨ꯫ ꯏꯅꯦ, ꯊꯣꯡꯗꯤ ꯀꯅꯥꯝꯇꯅ ꯍꯥꯡꯂꯛꯂꯔꯣꯏꯌꯦ꯫ ꯑꯩꯉꯣꯟꯗ ꯏꯅꯦꯅ ꯇꯧꯈꯤꯕꯗꯨꯃꯛꯅꯤ ꯑꯩꯅ ꯇꯧꯔꯤꯁꯦ꯫ ꯁꯅꯥꯍꯟꯕꯤ, ꯑꯩ ꯂꯥꯜꯂꯦ ꯁꯅꯥꯍꯟꯕꯤ꯫ ꯑꯩꯗꯤ ꯅꯪ ꯍꯥꯠꯂꯣꯅ ꯊꯣꯡ ꯂꯣꯜꯂꯝꯕ ꯅꯠꯇꯤꯌꯦ꯫ ꯅꯪꯅꯦ ꯍꯥꯠꯀꯦꯁꯨ ꯈꯣꯏꯃꯨ ꯑꯩꯅ ꯍꯥꯠꯂꯣ꯫ ꯏꯅꯦ, ꯁꯅꯥ ꯄꯤꯒꯦ, ꯅꯪꯒꯤꯀꯣ ꯁꯅꯥ ꯄꯤꯒꯦ, ꯆꯠꯂꯣ, ꯈꯣꯏꯃꯨ ꯑꯣꯏꯅ ꯍꯥꯠꯂꯨꯀꯣ꯫ ꯏꯅꯦ, ꯁꯅꯥꯗꯣ ꯑꯩꯅ ꯁꯤꯕ ꯌꯥꯔꯣꯏꯌꯦ꯫ ꯑꯁꯤꯕꯒꯤ ꯊꯋꯥꯏꯅꯕꯨ ꯁꯅꯥ ꯁꯤꯕ ꯅꯪ ꯎꯔꯕꯣ ꯏꯅꯦ? ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ? ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯁꯅꯥꯍꯟꯕꯤ, ꯅꯪꯅꯦ ꯈꯣꯏꯃꯨꯗꯣ ꯍꯥꯠꯂꯨꯅꯦ, ꯃꯥ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯦ꯫ ꯏꯅꯦꯗꯤ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯍꯤꯡꯈꯤꯅꯤ? ꯑꯍꯜ ꯑꯣꯏꯔꯦ, ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯔꯁꯅꯨꯅꯦ꯫ ꯐꯠꯇꯕ ꯃꯤꯗꯨꯒꯤ ꯃꯅꯥꯛꯇꯅꯤ ꯏꯅꯦꯅ ꯑꯩꯕꯨ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯈꯣꯏꯃꯨꯅ ꯁꯔꯥꯛ ꯇꯝꯍꯟꯅꯕ ꯂꯪꯁꯤꯟꯕꯤꯔꯝꯕꯗꯣ꯫ ꯑꯗꯣ ꯏꯅꯦ, ꯅꯨꯃꯤꯠꯇꯨꯗ ꯈꯣꯏꯃꯨꯅ ꯑꯩꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯈꯤꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯅꯉꯣꯟꯗ ꯇꯧꯒꯦꯀꯣ ꯏꯅꯦ꯫ ꯏꯅꯦ ꯀꯞꯄꯣꯅꯦ꯫ ꯊꯣꯡ ꯍꯥꯡꯉꯣ ꯏꯅꯦ, ꯀꯞꯄꯣ ꯏꯅꯦ, ꯊꯣꯡ ꯍꯥꯡꯉꯣ ꯏꯅꯦ, ꯀꯞꯄꯣ ꯏꯅꯦ꯫ ꯅꯪꯅ ꯑꯃꯨꯛ ꯀꯞ, ꯑꯃꯨꯛ ꯅꯣꯛ, ꯑꯃꯨꯛ ꯁꯥꯎ, ꯑꯗꯨꯅ ꯍꯦꯟꯅ ꯀꯤꯔꯤꯅꯦ ꯏꯅꯦꯗꯤ꯫ ꯈꯣꯏꯃꯨ, ꯊꯣꯡ ꯍꯥꯡꯉꯣ ꯈꯣꯏꯃꯨ, ꯑꯩ ꯁꯤꯅꯤꯡꯗ꯭ꯔꯤꯌꯦ꯫ ꯈ꯭ꯋꯥꯡꯗ ꯁꯅꯥꯒꯤ ꯂꯤꯛꯇꯣ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯑꯩ ꯁꯤꯅꯤꯡꯉꯤꯌꯦ꯫ ꯏꯅꯦ ꯀꯩꯅꯥꯅ ꯀꯞꯇꯨꯅ ꯂꯥꯎ ꯈꯣꯡꯕ ꯐꯅ ꯇꯧꯔꯨꯕꯁꯨ ꯀꯅꯥꯝꯇꯅ ꯇꯥꯕꯤꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯏꯅꯦ ꯀꯩꯅꯥꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯆꯣꯡꯊꯣꯛꯂꯒ ꯃꯌꯥ ꯂꯥꯎꯅ ꯀꯥꯗꯨꯅ ꯃꯔꯩ ꯁꯥꯡꯅ ꯃꯄꯥꯟꯗ ꯇꯤꯡꯊꯣꯛꯂꯒ ꯈꯣꯏꯃꯨꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯣꯏꯃꯨꯗꯤ ꯇꯨꯝꯁꯤꯠ ꯐꯥꯕꯣꯏ ꯐꯥꯗꯕꯣꯏ ꯎꯏꯔꯨꯝ ꯃꯈꯨꯠꯇꯨꯅ ꯏꯅꯦ ꯀꯩꯅꯥꯒꯤ ꯑꯁꯤꯕ ꯃꯁꯥꯗꯨꯗ ꯀꯣꯜꯂꯤ꯫ ꯁꯅꯥꯍꯟꯕꯤ, ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯍꯦꯛ ꯐꯪꯗꯅ ꯁꯤꯈꯤꯗ꯫ ꯑꯩꯅꯗꯤ ꯅꯪꯁꯦ ꯐꯖꯅꯗꯤ ꯄꯥꯝꯈꯤꯕꯅꯤꯀꯣ꯫ ꯀꯩꯅꯣ ꯅꯪꯒꯤ ꯅꯁꯥꯁꯦ ꯏꯀꯟ ꯀꯜꯂꯗꯅ ꯍꯅꯨꯕꯤꯗꯧ ꯇꯧꯔꯤꯁꯤꯅ? ꯈꯣꯏꯃꯨꯗꯨ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ, ꯑꯗꯨꯒ ꯀꯟꯅ ꯂꯥꯎꯏ, ꯑꯗꯨꯒ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯕꯨꯠꯅꯤꯅꯦ ꯏꯅꯦ, ꯕꯨꯠ! ꯏꯁ, ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯃꯪꯂ ꯇꯥꯏꯕꯪꯂ? ꯉꯔꯥꯡ ꯌꯨ ꯊꯛꯄ ꯍꯦꯟꯃꯟꯗꯅ ꯑꯩꯒꯤ ꯃꯤꯠꯇ ꯀꯔꯤ ꯄꯪ ꯎꯔꯤꯕ ꯖꯥꯠꯂ? ꯑꯃꯨꯛꯇꯪ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯁꯤꯗꯤ ꯃꯪ ꯅꯠꯇꯦ, ꯏꯅꯦ ꯀꯩꯅꯥꯅꯤ ꯁꯤꯗꯤ꯫ ꯃꯄꯥꯟꯗꯒꯤ ꯃꯤ ꯈꯔꯒ ꯊꯋꯥꯏꯂꯦꯝꯕꯒꯅ ꯈꯣꯏꯃꯨ! ꯇꯥꯟꯖꯥꯁꯤꯗ ꯀꯅꯥꯅꯣ ꯃꯄꯥꯟꯗ ꯀꯧꯔꯤꯁꯦ? ꯊꯋꯥꯏꯂꯦꯝꯕꯅ ꯈꯣꯏꯃꯨ, ꯑꯩꯅꯦ ꯈꯣꯏꯃꯨ꯫ ꯈꯣꯏꯃꯨꯅ ꯀꯅꯥꯅꯣ ꯑꯩꯕꯣ? ꯑꯩꯒ ꯑꯝꯇ ꯈꯪꯗꯦ, ꯑꯩꯕꯨ ꯆꯦꯟꯈ꯭ꯔꯁꯤꯔꯅꯦ? ꯑꯁꯤꯕꯁꯤ ꯍꯥꯟꯅ ꯂꯣꯠꯁꯤꯟꯈꯤꯒꯦ, ꯃꯣꯏ ꯆꯪꯉꯧ ꯇꯥꯍꯜꯂꯕꯗꯤ ꯑꯩ ꯁꯤꯕ ꯇꯥꯔꯦ꯫ ꯃꯁꯤ ꯀꯥꯡꯒ ꯃꯈꯥꯗ ꯀꯥꯎꯁꯤꯟꯈ꯭ꯔꯒꯦ꯫ ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯦ꯫ ꯊꯋꯥꯏꯂꯦꯝꯕꯅ ꯀꯩꯅꯣ ꯈꯣꯏꯃꯨ, ꯅꯪꯅ ꯀꯥꯡꯒꯗ ꯀꯥꯎꯁꯤꯜꯂꯤꯗꯨꯅ? ꯃꯔꯨꯞ, ꯅꯪ ꯁꯤꯗ꯭ꯔꯤꯕꯣ? ꯅꯠꯇꯦ,
ꯅꯪ ꯅꯁꯥ ꯌꯥꯝ ꯀꯜꯂꯝꯃꯦꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯁꯤꯗꯤ ꯐꯠꯇꯕ ꯐꯤꯔꯣꯜ ꯈꯔ ꯀꯥꯡꯈꯗ ꯀꯥꯎꯁꯤꯟꯕꯅꯤꯗ ꯑꯣ ꯑꯗꯣ ꯏꯅꯦꯗꯤ ꯎꯗꯦ ꯀꯥꯏ ꯂꯩꯈꯤꯒꯦ 이네라 이네디 nga랑 까이도 너무 ጸ까니나 하이란바니 hꯧꯖꯤꯛ ꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯗꯨꯅꯤ ꯑꯗꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯈꯣꯝꯃꯒ ꯂꯥꯛꯏꯁꯤꯅ ꯑꯣ ꯃꯣꯏꯁꯤꯔꯣ ꯑꯩꯅ ꯀꯧꯔꯨꯕꯅꯤ ꯑꯩꯒꯤ ꯁꯅꯥꯍꯟꯕꯤ ꯊꯤꯕ ꯆꯠꯃꯤꯟꯅꯧꯁꯤꯅ ꯅꯪꯁꯨ ꯆꯠꯂꯨꯁꯤꯗꯅ ꯑꯩꯗꯤ ꯆꯠꯃꯤꯟꯅꯕꯗ ꯌꯥꯗꯤ ꯌꯥꯕꯅꯤ ꯑꯗꯨꯗ ꯑꯩꯒꯤ ꯊꯕꯛꯇꯣ ꯉꯁꯤ ꯂꯣꯏꯁꯤꯟꯒꯗꯕ ꯁꯥꯎ ꯌꯥꯗꯦꯀꯣ ꯃꯔꯣ ꯊꯋꯥꯏ ꯂꯦꯝꯕꯅ ꯈꯣꯏꯃꯣ ꯅꯪꯒꯤ ꯅꯈꯣꯡꯗ ꯀꯥꯡꯒꯗ ꯈꯨꯠꯅ ꯑꯃ ꯄꯥꯏꯔꯛꯄ ꯃꯥꯜꯂꯤ 이네네 마루 아도 아이나 할 뻔하디 거이모 거리부 거이모 마야 우비레드나 이네세 거이모나 마기 아닌거 빵 팡라 마뚱다 할람가니 아이나 ngasi 노가람다이다 까빨라위 콘질소 얌 따키나 마얌다 하이브드네 아이나 거이모나 나신티노 낭수두디 하누비시다보 레샤비슈나 따보다 아이보 얌 쏘빠다우나 미싱두나 미 ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ ꯃꯁꯤ ꯐꯥꯔꯒ ꯐꯨꯗꯠꯁꯤꯅꯦ ꯃꯁꯦ ꯈꯨꯜꯒꯤ ꯃꯤꯁꯤꯡꯗꯨꯅ ꯈꯣꯏꯃꯨꯕꯨ ꯏꯅꯦ ꯀꯩꯅ ꯍꯥꯠꯄꯒꯤ ꯐꯥꯔꯒ ꯐꯨꯗꯨꯅ ꯈꯨꯜꯗꯨꯗ ꯄꯨꯊꯣꯛꯈꯤ ꯍꯧꯖꯤꯛꯇꯤ ꯈꯣꯏꯃꯨꯅ ꯁꯅꯥꯍꯟꯕꯤ ꯍꯥꯠꯄꯁꯨ ꯐꯨꯃꯟꯕꯗꯒꯤ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯦ ꯑꯗꯨꯅ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯈꯣꯏꯃꯨꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯒ ꯈꯨꯜꯒꯤ ꯃꯤꯐꯨ ꯁꯪꯂꯦꯟꯗ ꯍꯌꯦꯡ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯅꯕ ꯍꯥꯏꯗꯨꯅ ꯄꯨꯜꯂꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯂꯝꯃꯤ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯍꯦꯛ ꯑꯣꯏꯕꯒ ꯁꯅꯥꯍꯟꯕꯤꯒꯤ ꯊꯋꯥꯏꯗꯨ ꯈꯣꯏꯃꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯈꯣꯏꯃꯨ ꯀꯩꯗꯧꯔꯤꯒꯦ ꯑꯩ ꯂꯥꯛꯏ ꯁꯅꯥꯍꯟꯕꯤꯅꯤ ꯅꯪꯅ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯐꯒꯤꯁꯦ ꯃꯇꯥꯡ ꯑꯣꯟꯊꯣꯛꯅ ꯆꯥꯈꯤꯗ꯭ꯔꯦꯗꯀꯣ ꯁꯣꯔꯣꯛ ꯐꯥꯎꯕ ꯍꯣꯜꯂꯤꯔ ꯍꯣꯟꯗ꯭ꯔꯤꯔ ꯍꯥꯏꯕ ꯈꯪꯗ꯭ꯔꯀꯥꯟꯁꯤꯗ ꯑꯃꯨꯛ ꯂꯪꯅꯕꯤꯔꯛꯏꯕ ꯈꯣꯏꯃꯨ ꯌꯥ ꯀꯤꯌꯦꯡꯖꯥꯕꯤ ꯅꯪ ꯕꯨꯠ ꯑꯣꯜꯂꯕ ꯑꯩꯕꯨ ꯍꯥꯠꯄ ꯂꯥꯏꯔꯣ ꯑꯣ ꯑꯗꯨꯗꯤ 이네 ꯀꯩꯅꯥꯁꯦ ꯅꯪꯅ ꯍꯥꯠꯄ ꯁꯣꯏꯗ ꯑꯣꯏꯔꯝꯒꯅꯤ ꯃꯥꯅꯤ ꯅꯪꯁꯨ 이ꯈꯨꯠ ꯄꯦꯟꯅ ꯍꯥꯠꯂꯒꯦꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩꯗꯤ ꯍꯌꯦꯡ ꯃꯣꯏꯅ ꯑꯗꯨꯝ ꯍꯥꯠꯈ꯭ꯔꯅꯤ ꯑꯗꯨꯅ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯩ ꯅꯪꯒꯤ ꯅꯁꯛꯇꯨꯅ ꯍꯦꯟꯅ ꯀꯤꯔꯦ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯀꯅꯨ ꯑꯍꯤꯡꯗꯨꯃ ꯁꯅꯥꯍꯟꯕꯤꯒꯤ ꯊꯋꯥꯏꯗꯨꯅ ꯈꯣꯏꯃꯨꯕꯨ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯇꯨꯅ ꯌꯥꯝ ꯇꯝꯊꯤꯅ ꯍꯥꯠꯂꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯈꯣꯏꯃꯨꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯀꯣꯊꯣꯛꯂꯝꯂꯦ ꯃꯔꯩ ꯀꯛꯊꯠꯂꯝꯂꯦ ꯃꯈꯣꯡ ꯃꯈꯨꯠ ꯑꯣꯟꯅꯅ ꯂꯩꯈꯥꯏꯔꯝꯂꯒ ꯁꯤꯗꯨ ꯂꯩꯔꯝꯈꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯈꯨꯜꯒꯤ ꯃꯤꯁꯤꯡꯁꯨ ꯑꯀꯤꯕ ꯑꯉꯛꯄ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯈꯨꯜꯒꯤ ꯃꯤꯁꯤꯡꯒ ꯊꯋꯥꯏ ꯂꯦꯝꯕꯒꯅ ꯁꯅꯥꯍꯟꯕꯤꯒꯤ ꯍꯛꯆꯥꯡꯕꯨ ꯂꯧꯊꯣꯛꯇꯨꯅ ꯃꯊꯧ ꯃꯉꯝ ꯐꯖꯅ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯁꯅꯥꯍꯟꯕꯤꯒꯤ ꯊꯋꯥꯏꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯊꯋꯥꯏ ꯂꯦꯝꯕ ꯁꯅꯥꯍꯟꯕꯤꯒꯤ ꯋꯥꯈꯜꯗ ꯉꯥꯎꯆꯠꯅꯕ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡꯃꯗꯤ ꯊꯋꯥꯏ ꯂꯦꯝꯕꯅ ꯀꯞꯂꯤꯉꯩꯗ ꯁꯅꯥꯍꯟꯕꯤꯅ ꯊꯋꯥꯏ ꯅꯪ ꯑꯃꯨꯛꯀ ꯀꯞꯂꯕ꯭ꯔꯣ ꯀꯞꯀꯅꯨ ꯑꯩꯗꯤ ꯅꯪ ꯊꯥꯗꯣꯛꯂꯒ ꯁꯨꯛꯆꯠ ꯆꯠꯂꯣꯏ ꯍꯥꯏꯔꯤꯗꯨꯗꯤ ꯁꯅꯥꯍꯟꯕꯤ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯂꯕ꯭ꯔꯣ ꯊꯋꯥꯏ ꯅꯪ ꯑꯩꯕꯨ ꯎꯕ ꯐꯪꯂꯕ꯭ꯔꯣ ꯑꯩ ꯅꯪꯕꯨ ꯎꯏ ꯑꯩ ꯅꯪꯕꯨ ꯎꯏ ꯁꯅꯥꯍꯟꯕꯤ ꯑꯁꯦꯡꯕ꯭ꯔꯣ ꯊꯋꯥꯏ ꯁꯅꯥꯍꯟꯕꯤꯅ ꯆꯦꯟꯁꯤꯟꯗꯨꯅ ꯊꯋꯥꯏ ꯂꯦꯝꯕꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯖꯩ ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯏꯅꯅ ꯀꯞꯆꯩ ꯅꯨꯃꯤꯠꯁꯤꯗꯒꯤ ꯁꯅꯥꯍꯟꯕꯤꯒ ꯊꯋꯥꯏ ꯂꯦꯝꯕꯒꯗꯨ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯑꯎꯕ ꯃꯤꯁꯤꯡꯅꯗꯤ ꯊꯋꯥꯏ ꯂꯦꯝꯕꯁꯤ ꯁꯅꯥꯍꯟꯕꯤꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯕ ꯋꯥꯈꯜ ꯆꯣꯏꯔꯕ ꯃꯒꯨꯝꯅ ꯎꯕꯤꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏ ꯂꯦꯝꯕꯒꯤ ꯃꯃꯥ ꯃꯄꯥꯒꯁꯨ ꯁꯅꯥꯍꯟꯕꯤꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂ ꯃꯇꯨꯡ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯊꯋꯥꯏ ꯂꯦꯝꯕꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯊꯋꯥꯏ ꯂꯦꯝꯕꯗꯤ ꯃꯤꯅ ꯐꯅ ꯃꯥꯒꯤ ꯃꯔꯝꯗ ꯀꯔꯤ ꯀꯩꯅꯣ ꯃꯌꯥꯝ ꯍꯥꯏꯅꯔꯕꯁꯨ ꯊꯋꯥꯏ ꯂꯦꯝꯕꯗꯤ ꯁꯅꯥꯍꯟꯕꯤꯒꯤ ꯊꯋꯥꯏꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ